ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯅꯤꯡꯒꯣꯜ ꯆꯅꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯗꯣꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯄꯤꯛꯄ ꯈꯨꯡꯒꯪ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯃꯆꯥ ꯑꯗꯣ ꯃꯍꯩ ꯇꯧꯕ ꯍꯩꯕꯗ, ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯕ, ꯂꯥꯏꯋꯥ ꯇꯧꯁꯤꯟꯕ ꯍꯩꯕꯗ ꯑꯇꯩ ꯑꯇꯣꯞꯄ ꯂꯝꯗꯝꯁꯤꯡꯅ ꯃꯁꯛ ꯈꯪꯅꯕ ꯈꯨꯡꯒꯪ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯔꯤꯕ ꯏꯃꯨꯡ ꯈꯨꯗꯤꯡ ꯄꯣꯠꯁꯦꯝ, ꯂꯥꯏꯋꯥ ꯑꯃꯗꯤ ꯃꯍꯩ ꯇꯧꯕ ꯂꯣꯏꯅ ꯍꯩꯅꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯂꯝꯗꯝꯁꯤꯡꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯂꯥꯛꯇꯨꯅ ꯃꯈꯣꯏꯒ ꯇꯥꯟꯅꯔꯒ ꯃꯍꯩ ꯂꯥꯏꯋꯥ ꯑꯃꯗꯤ ꯄꯣꯠꯁꯦꯝ ꯇꯧꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜ ꯃꯌꯥꯝ ꯑꯗꯨꯅ ꯈꯨꯡꯒꯪ ꯑꯗꯨꯒꯤ ꯈꯨꯟꯖꯥꯁꯤꯡꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯣꯏꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯃꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏꯒꯤ ꯃꯃꯤꯡꯅ ꯃꯦꯃ ꯑꯃꯗꯤ ꯂꯟꯊꯣꯏ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯃ ꯃꯍꯩ ꯌꯥꯝꯅ ꯍꯩ꯫ ꯃꯔꯨ ꯑꯣꯏꯅ ꯃꯥꯅ ꯍꯩꯔꯤꯕ ꯃꯍꯩ ꯑꯁꯤ ꯅꯨꯄꯥ ꯐꯥꯕ, ꯃꯤꯒꯤ ꯊꯋꯥꯏ ꯃꯤ ꯀꯧꯁꯤꯟꯕ, ꯑꯗꯨꯒ ꯃꯤꯒꯤ ꯃꯄꯨꯛ ꯑꯣꯜꯍꯟꯕ ꯑꯁꯤꯅꯤ꯫ ꯃꯆꯥꯅꯨꯄꯤ ꯂꯟꯊꯣꯏꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯍꯩ ꯍꯩꯇ꯭ꯔꯤ꯫ ꯈꯔ ꯂꯩꯔꯒ ꯃꯥꯁꯨ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯃꯅ ꯃꯍꯩ ꯇꯝꯕꯤꯕꯗꯒꯤ ꯁꯣꯏꯗꯅꯗꯤ ꯍꯩꯔꯅꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯈꯛꯅꯤ ꯂꯟꯊꯣꯏꯗꯨ ꯆꯥꯛꯁꯪꯗꯒꯤ ꯁꯅꯥꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯔꯣꯝꯗ꯫ ꯃꯥꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯅꯥꯀꯜ ꯑꯣꯏꯔꯞꯅ ꯌꯨꯝ ꯑꯆꯧꯕ ꯑꯃꯈꯛ ꯅꯧꯅ ꯁꯥꯕ ꯍꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯂꯟꯊꯣꯏ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯌꯨꯝ ꯑꯆꯧꯕ ꯑꯃ ꯅꯧꯅ ꯁꯥꯔꯤ ꯃꯥꯜꯂꯤꯅꯦ꯫ ꯀꯅꯥꯒꯤ ꯌꯨꯝꯕꯨ ꯑꯣꯏꯔꯤꯒꯕ? ꯈꯨꯔꯥ ꯏꯕꯣꯌꯥꯏꯈꯣꯏꯒꯤ ꯌꯨꯝꯐꯝꯗꯤ ꯑꯣꯏꯗꯣꯏꯅꯤꯗ꯫ ꯑꯣ, ꯆꯨꯝꯃꯤ, ꯈꯨꯔꯥ ꯏꯕꯣꯌꯥꯏꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯔꯦ ꯍꯥꯏꯕꯅꯤ꯫ ꯃꯥꯅ ꯁꯥꯕ ꯌꯨꯝ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯌꯨꯝ ꯁꯥꯕ ꯂꯥꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯑꯃꯠꯇꯕꯨ ꯃꯥꯟꯗꯦꯅꯦ ꯃꯁꯛꯁꯤꯡꯁꯦ꯫ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯥꯛꯂꯒ ꯌꯨꯝ ꯁꯥꯕ ꯌꯥꯎꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯩꯈꯣই ꯁ꯭ꯋꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯁꯤꯗꯤ ꯑꯁꯨꯃꯥꯏꯅ ꯅꯨꯄꯥ ꯊꯣꯛꯄ ꯊꯕꯛ ꯑꯝꯇ ꯇꯧꯕ ꯍꯩꯖꯗꯕꯅꯦꯕ꯫ ꯃꯈꯣꯏꯒꯤ ꯍꯥꯏꯕꯨ ꯃꯍꯩ, ꯄꯣꯠꯁꯦꯝ ꯂꯥꯏꯋꯥ ꯑꯁꯤ ꯈꯛꯇ ꯉꯥꯏꯔꯦ ꯍꯩꯔꯤꯕ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯌꯨꯝ ꯁꯥꯕ, ꯎ ꯁꯨꯕ, ꯂꯧꯎ ꯁꯤꯡꯎ ꯇꯧꯕꯁꯤꯁꯨ ꯍꯩꯖꯤꯜꯂꯗꯤ ꯀꯌꯥꯗ ꯀꯥꯟꯅꯗꯧꯅꯣꯁꯦ꯫ ꯑꯁꯨꯝꯅ ꯈꯟꯅ ꯂꯤꯟꯊꯣꯏ ꯄꯨꯈ꯭ꯔꯤ ꯑꯗꯣꯝꯗ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯁꯣꯛꯂꯦ꯫ ꯁꯅꯥꯕꯨꯜ ꯑꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯦꯞꯇꯨꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯀꯥꯈꯠꯂꯒ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯄꯗ ꯃꯥꯒꯤ ꯃꯇꯨꯡ ꯑꯣꯏꯔꯞꯇꯒꯤ ꯅꯨꯄꯥ ꯑꯃꯈꯛꯀꯤ ꯈꯣꯟꯖꯦꯜꯅ ꯑꯁꯨꯝꯅ ꯀꯧꯔꯛꯂꯝꯃꯤ, ꯁꯅꯥꯕꯨꯜ ꯄꯨꯔꯤꯕꯤ ꯏꯕꯦꯝꯃ, ꯑꯩ ꯀꯩꯅꯣꯝꯇ ꯍꯪꯖꯒꯦ꯫ ꯂꯟꯊꯣꯏ ꯆꯠꯂꯝꯕ ꯂꯦꯞꯇꯨꯅ ꯃꯇꯨꯡ ꯑꯣꯜꯂꯒ ꯌꯦꯡꯉꯤ꯫ ꯅꯨꯄꯥ ꯑꯃꯈꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ, ꯆꯨꯡ ꯐꯤꯔꯥꯜ ꯆꯥꯕ, ꯁꯑꯣꯡ ꯁꯕꯥꯜ, ꯐꯤꯕꯝ ꯃꯨꯔꯇꯤꯗ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯂꯟꯊꯣꯏ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯍꯣꯏꯃꯥ, ꯀꯔꯤꯅꯣ ꯑꯁꯤꯒꯤ ꯅꯨꯄꯥ ꯃꯁꯛ ꯈꯨꯐꯖꯁꯤꯗꯤ? ꯑꯩꯗꯤ ꯄꯨꯔꯥ ꯃꯉꯣꯟꯗ ꯉꯥꯎꯔꯦ꯫ ꯀꯃꯥꯏ ꯇꯧꯗꯣꯏꯅꯣ ꯑꯩꯗꯤ? ꯑꯁ, ꯑꯩꯗꯤ ꯉꯥꯎꯔꯦꯕ ꯁꯦꯡꯅ꯫ ꯅꯨꯄꯥ ꯑꯗꯨꯅ, ꯏꯕꯦꯝꯃ, ꯑꯩꯒꯤ ꯃꯤꯡ ꯒꯨꯜꯂꯩꯕ ꯍꯥꯏꯅ ꯀꯧꯏ꯫ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯥꯛꯄꯅꯦ꯫ ꯇꯨ, ꯑꯁꯤꯗ ꯎꯔꯤꯕ ꯌꯨꯝꯖꯥꯎ ꯑꯁꯦ ꯑꯩꯈꯣꯏ ꯈꯨꯡꯒꯪꯒꯤ ꯅꯨꯄꯥꯁꯤꯡꯅ ꯁꯥꯕꯅꯦ꯫ ꯑꯩꯁꯨ ꯌꯨꯝ ꯑꯁꯦ ꯁꯥꯕ ꯌꯥꯎꯒꯗꯣꯏꯅꯦ꯫ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯆꯥꯛ ꯊꯣꯡꯅꯕ ꯌꯦꯟꯁꯥꯡ ꯈꯔ ꯂꯩꯔꯨꯁꯨ ꯍꯥꯏꯅ ꯇꯥꯗ ꯑꯃꯅ ꯄꯥꯈꯣꯟ ꯁꯤꯔꯛꯄ꯫ ꯑꯗꯣ ꯀꯩꯊꯦꯜꯗꯤ ꯀꯔꯣꯝꯗ ꯂꯩꯒꯦ ꯈꯪꯗ꯭ꯔꯤ꯫ ꯌꯥꯔꯒꯗꯤ ꯏꯕꯦꯝꯃꯅ ꯑꯩꯕꯨ ꯀꯩꯊꯦꯜ ꯇꯥꯕ ꯂꯝꯕꯤꯗꯣ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯕ꯫ ꯑꯣ, ꯑꯩꯒꯤ ꯃꯤꯡꯅ ꯂꯟꯊꯣꯏ ꯍꯥꯏꯅ ꯀꯧꯏ꯫ ꯑꯍꯣꯏ, ꯌꯥꯅꯤ꯫ ꯑꯩꯅ ꯁꯣꯝꯕꯨ ꯀꯩꯊꯦꯜ ꯃꯆꯥ ꯑꯗꯨꯋꯥꯏ ꯐꯥꯎꯕ ꯊꯤꯟꯖꯒꯦ꯫ ꯑꯩꯒꯤ ꯏꯇꯨꯡ ꯏꯟꯕꯤꯔꯛꯑꯣ꯫ ꯑꯁꯨꯝꯅ ꯂꯟꯊꯣꯏꯅ ꯒꯨꯟꯂꯩꯕꯕꯨ ꯀꯩꯊꯦꯜ ꯃꯆꯥ ꯐꯥꯎꯕ ꯄꯨꯔꯛꯂꯝꯃꯤ꯫ ꯂꯝꯕꯤꯗ ꯂꯥꯛꯅ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯁꯤꯕꯨ ꯂꯩꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯃꯤꯁꯤꯡꯕꯨꯗꯤ ꯃꯄꯨꯡ ꯃꯄꯥꯎ ꯌꯥꯝꯅ ꯐꯕꯅꯤꯗ꯫ ꯑꯍꯣꯏ, ꯐꯩ꯫ ꯌꯨꯝꯕꯨ ꯈꯨꯔꯥꯗꯨꯁꯨ ꯌꯥꯝꯅ ꯐꯩ꯫ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯈꯟꯕꯤ꯫ ꯌꯨꯝ ꯁꯥꯕꯗꯤ ꯀꯌꯥꯝ ꯀꯨꯏꯔꯦ? ꯌꯨꯝꯗ ꯁꯥꯕ ꯂꯣꯏꯁꯤꯟꯕꯗꯤ ꯃꯇꯝ ꯀꯌꯥꯝꯗꯤ ꯆꯪꯒꯗꯕ ꯃꯥꯜꯂꯦ? ꯈꯔꯗꯤ ꯀꯨꯏꯈꯤꯒꯗꯕ ꯃꯥꯜꯂꯦ꯫ ꯊꯥ 2-3ꯃꯨꯛꯇꯤ ꯂꯩꯈꯤꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯒ ꯅꯪꯒꯁꯨ ꯍꯧꯖꯤꯛꯇꯤ ꯁꯛ ꯈꯪꯅꯔꯕꯅꯤꯅ ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯊꯦꯡꯅꯔꯁꯨ ꯀꯧꯅꯁꯤꯀꯣ? ꯀꯧꯅꯗ꯭ꯔꯗꯤ ꯀꯩꯅꯣ? ꯑꯩꯅꯁꯨ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗ ꯍꯜꯂꯕ ꯃꯇꯝꯗ ꯏꯃꯥ ꯍꯣꯏꯗ ꯇꯝꯗꯣꯏꯅꯦ ꯑꯩꯅ ꯌꯨꯝ ꯁꯥꯕ ꯆꯠꯂꯨꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯒꯤ ꯃꯔꯨꯞ ꯑꯃ ꯂꯩꯍꯧꯏ ꯍꯥꯏꯗꯨꯅ꯫ ꯍꯣꯏ, ꯑꯗꯣ ꯁꯛꯁꯨ ꯈꯪꯅꯔꯕꯅꯤ나 ꯅꯣꯡꯃ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯦ꯫ ꯑꯩꯈꯣꯏ ꯏꯃꯥꯒꯁꯨ ꯁꯛ ꯈꯪꯅꯍꯟꯒꯦ꯫ ꯏꯍꯦ, ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯥꯛꯄꯗ ꯀꯩꯊꯦꯜ ꯃꯆꯥ ꯌꯧꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ꯫ ꯅꯪ ꯄꯣꯠꯆꯩ ꯂꯩꯅꯤ ꯍꯥꯏꯕꯗꯣ ꯑꯁꯤꯒꯤ ꯀꯩꯊꯦꯜꯁꯤꯗꯒꯤ ꯂꯩꯍꯧꯔꯣ꯫ ꯑꯩꯁꯨ ꯍꯜꯂꯒꯦꯀꯣ ꯑꯗꯨꯗꯤ꯫ ꯍꯣꯏ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯂꯟꯊꯣꯏ꯫ ꯑꯩ ꯄꯣꯠ ꯂꯩꯍꯧꯔꯒꯦ꯫
ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯒꯨꯟ ꯂꯩꯕꯗꯤ ꯀꯩꯊꯦꯜꯗ ꯆꯪꯗꯨꯅ ꯃꯥꯅ ꯂꯩꯒꯗꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯂꯟꯊꯣꯏꯁꯨ ꯍꯔꯥꯎ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯃꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯂꯟꯊꯣꯏ ꯃꯥꯅ ꯄꯨꯔꯛꯄ ꯏꯁꯤꯡ ꯁꯅꯥꯕꯨꯜ ꯑꯗꯨ ꯆꯥꯛꯁꯪꯗ ꯊꯝꯂꯝꯂꯦ ꯑꯗꯨꯒ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯃꯅ ꯃꯥꯡꯒꯣꯜꯗ ꯐꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯋꯥ ꯑꯔꯨꯕ ꯑꯃ ꯂꯩꯔꯦ ꯑꯩ ꯏꯃꯥꯒ ꯇꯥꯟꯅꯗꯕ ꯌꯥꯗ꯭ꯔꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯂꯨꯕ ꯋꯥꯅꯣ ꯑꯗꯨꯕꯨꯔ ꯏꯃꯥ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯈꯨꯔꯥ ꯏꯕꯣꯌꯥꯏꯒꯤ ꯌꯨꯝꯐꯝ ꯑꯗꯨꯗꯅꯦ ꯌꯨꯝ ꯑꯆꯧꯕ ꯑꯃ ꯁꯥꯍꯧꯋꯦ ꯑꯗꯨꯗ ꯌꯨꯝ ꯁꯥꯕ ꯌꯥꯍꯧꯔꯤꯕ ꯃꯤꯁꯛꯁꯤꯡꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯅꯨꯄꯥ ꯑꯃꯠꯇ ꯅꯠꯇꯦ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯂꯥꯛꯄ ꯅꯨꯄꯥ ꯉꯥꯛꯇꯅꯦ ꯑꯗꯨꯗꯀꯣ ꯏꯃꯥ ꯑꯩꯅ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄꯗ ꯅꯨꯄꯥ ꯑꯃꯒ ꯑꯩꯒ ꯃꯔꯨꯞ ꯁꯥꯟꯅꯔꯛꯏ ꯃꯥꯒꯤ ꯃꯃꯤꯡꯗꯣ ꯒꯨꯟ ꯂꯩꯕ ꯍꯥꯏꯅ ꯀꯧꯏ ꯃꯁꯛ ꯃꯇꯧ ꯈꯨꯐꯖ ꯑꯃ ꯑꯁ ꯑꯩ ꯃꯥꯗꯣ ꯌꯥꯝꯅ ꯄꯥꯝꯃꯤ ꯏꯃꯥ ꯀꯃꯥꯏ ꯇꯧꯅꯤ ꯍꯩ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯣ ꯉꯁꯤꯗ ꯊꯦꯡꯅꯕ ꯅꯨꯄꯥ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯄꯥꯝꯃꯤꯅꯣ ꯀꯅꯥ ꯈꯪꯅꯤ ꯅꯨꯄꯥꯗꯨ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯉꯥꯎꯁꯤꯟꯅꯕ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤ ꯑꯗꯨꯒꯨꯝꯕ ꯑꯃꯠꯇ ꯅꯠꯇꯦ ꯏꯃꯥ ꯅꯪꯁꯨ ꯈꯜꯂꯒ ꯌꯦꯡꯉꯨꯅꯦ ꯈꯨꯔꯥ ꯏꯕꯣꯌꯥꯏꯅꯕꯨ ꯉꯥꯎꯁꯤꯟꯅꯕ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ ꯅꯨꯄꯥꯕꯨ ꯃꯥꯒꯤ ꯌꯨꯝ ꯁꯥꯕ ꯀꯃꯥꯏꯅ ꯌꯥꯎꯍꯟꯗꯣꯏꯅꯣ ꯑꯗꯒꯤ ꯑꯩꯗꯤ ꯏꯃꯥ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯅꯦ ꯂꯩꯅꯤꯡꯗꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯅꯨꯄꯥꯁꯤꯡꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯊꯕꯛ ꯁꯨꯕꯒꯤ ꯃꯍꯨꯠ ꯌꯨꯝꯗ ꯑꯝꯕꯣꯟ ꯆꯟꯗꯨꯅ ꯂꯩ ꯑꯩꯅ ꯄꯥꯝꯕꯗꯤ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯅꯨꯄꯥ ꯊꯣꯛꯅ ꯊꯕꯛ ꯁꯨꯕ ꯅꯨꯄꯥꯗꯨꯅꯤ ꯑꯗꯨꯅ ꯏꯃꯥꯅ ꯂꯩꯋꯥ ꯄꯣꯠꯁꯦꯝ ꯃꯍꯩ ꯈꯔ ꯁꯤꯖꯤꯟꯅꯔꯒ ꯑꯩꯅ ꯍꯥꯏꯔꯤ ꯅꯨꯄꯥꯗꯣ ꯑꯝꯇ ꯐꯥꯕꯤꯌꯣꯕ ꯍꯩ ꯃꯤꯅ ꯇꯥꯔꯒ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣꯝ ꯑꯣꯏꯅ ꯈꯟꯈꯤꯕ ꯇꯥꯔꯤꯅꯦꯍꯦ ꯃꯤꯉꯣꯟꯗ ꯃꯍꯩ ꯇꯧꯁꯤꯟꯕ ꯄꯣꯠꯁꯦꯝ ꯇꯧꯁꯤꯟꯕ ꯍꯥꯏꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦꯅꯦ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕ ꯑꯃ ꯂꯩꯈꯤꯕꯗ ꯆꯦꯛꯁꯤꯟꯗꯕ ꯑꯃ ꯌꯥꯎꯈꯤꯕꯗ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕ ꯃꯍꯩ ꯄꯣꯠꯁꯦꯝꯁꯤꯡꯗꯣ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯇꯦꯛꯁꯤꯟ ꯍꯟꯖꯤꯟꯗꯧꯔꯤꯕꯅꯤꯅꯦ ꯈꯪꯗꯦ ꯏꯃꯥꯅ ꯊꯣꯛꯄ ꯐꯅꯕ ꯈꯔ ꯁꯤꯟꯕꯤꯔꯣ ꯇꯦꯛꯁꯤꯟ ꯍꯟꯖꯤꯟꯒꯦꯁꯨꯅꯦ ꯍꯌꯦꯡ ꯑꯩꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯇꯦꯛꯁꯤꯟ ꯍꯟꯖꯤꯜꯍꯜꯂꯣ ꯏꯕꯥꯅꯤ ꯍꯦꯛ ꯂꯨꯍꯣꯡꯉꯕ ꯂꯩꯕꯨ ꯂꯩꯃꯤꯟꯅꯔꯕ ꯃꯥꯅ ꯑꯩ ꯑꯗꯨꯝ ꯅꯨꯡꯁꯤꯔꯛꯂꯗꯧꯅꯤ ꯍꯥꯏꯅꯩꯗꯨꯅꯤ ꯍꯨꯏ ꯍꯧꯗꯣꯡ ꯐꯥꯎꯕ ꯂꯩꯃꯤꯟꯅꯔꯕꯗꯤ ꯅꯨꯡꯁꯤꯅꯩ ꯍꯥꯏꯅ ꯍꯩꯁꯤꯅꯗꯤ ꯏꯆꯥꯅ ꯅꯨꯄꯥꯗꯨꯕꯨ ꯌꯥꯝꯅ ꯄꯥꯝꯂꯨꯔꯕꯒꯤ ꯋꯥꯅꯤꯅꯦ ꯏꯆꯥꯅ ꯈꯟꯕ ꯅꯨꯄꯥꯗꯣ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ ꯏꯃꯥ ꯑꯩꯅ ꯃꯉꯣꯟꯗ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯗ ꯆꯥꯛ ꯆꯥꯁꯦꯅ ꯍꯥꯏꯈꯤꯕꯅꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯄꯤꯖꯁꯤꯀꯣ ꯏꯃꯥ ꯑꯗꯨꯗ ꯏꯃꯥꯅ ꯄꯣꯠꯁꯦꯝ ꯇꯧꯕꯗ ꯆꯪꯒꯗꯕꯁꯤꯡꯗꯣ ꯂꯣꯏꯅ ꯍꯪꯗꯣꯛꯍꯧꯔꯣ ꯑꯗꯨꯗ ꯏꯆꯥꯒꯤ ꯊꯋꯥꯏꯅ ꯑꯗꯨꯝ ꯌꯥꯝꯅ ꯈꯣꯏꯗꯥꯔꯗꯤ ꯏꯃꯥꯅ ꯍꯦꯛ ꯇꯧꯕꯤꯕ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯕꯨ ꯁꯤꯒꯤ ꯋꯥꯁꯦ ꯐꯖꯕ ꯋꯥ ꯅꯠꯇꯦ ꯃꯌꯥꯝ ꯃꯥꯡꯗ ꯌꯥ ꯉꯥꯡꯅꯔꯛꯀꯅꯨꯀꯣ ꯑꯍꯣꯏ ꯏꯃꯥ ꯐꯔꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯗꯣꯛꯅꯕ ꯇꯧꯔꯣ ꯏꯃꯥ ꯉꯁꯤꯗꯤ ꯃꯤꯒꯤ ꯄꯣꯠ ꯑꯃ ꯁꯦꯝꯒꯗꯕ ꯂꯩ ꯆꯥꯛ ꯆꯥꯗ꯭ꯔꯕꯗꯤ ꯃꯍꯩ ꯄꯥꯟꯗꯦ ꯑꯗꯨꯅ ꯆꯥꯛ ꯈꯔ ꯉꯟꯅ ꯆꯥꯊꯣꯛꯂꯒ ꯏꯃꯥꯁꯨ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡꯁꯦ ꯑꯝꯇ ꯂꯣꯏꯅ ꯂꯣꯏꯁꯤꯟꯒꯦ ꯍꯣꯏ ꯏꯃꯥ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯂꯟꯊꯣꯏꯗꯣ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯅꯕ ꯍꯥꯏꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯂꯟꯊꯣꯏꯅ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗ ꯏꯁꯤꯡ ꯁꯣꯛꯄ ꯆꯠꯄ ꯈꯨꯗꯤꯡ ꯒꯨꯟ ꯂꯩꯕꯒ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯔꯝꯃꯤ ꯒꯨꯟ ꯂꯩꯕꯁꯨ ꯂꯟꯊꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯃꯗꯤ ꯏꯪ ꯇꯞꯄ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯅꯨꯡꯁꯤꯕ ꯄꯣꯛꯂꯝꯃꯤ ꯉꯁꯤꯗꯤ ꯂꯟꯊꯣꯏꯗꯨ ꯅꯣꯛꯃꯤ ꯇꯧꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ ꯒꯨꯟ ꯂꯩꯕꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯐꯝꯂꯒ ꯃꯥꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯑꯩꯕꯨ ꯉꯥꯏꯕ ꯀꯨꯏꯗ꯭ꯔꯤꯗ ꯐꯝꯊꯕꯗ ꯉꯥꯏꯔꯤ ꯑꯗꯣ ꯉꯍꯥꯟ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯏꯃꯥꯒ ꯃꯁꯛ ꯈꯪꯅꯕ ꯑꯣꯏꯅ ꯆꯥꯛ ꯆꯥꯁꯦ ꯍꯥꯏꯕꯗꯣ ꯀꯥꯎꯅꯤꯀꯣ ꯍꯌꯦꯡꯅꯤ ꯁꯣꯏꯗꯅ ꯂꯥꯛꯑꯣ ꯂꯥꯛꯇꯕꯒ ꯌꯥꯔꯣꯏ ꯏꯃꯥꯅ ꯅꯪ ꯂꯥꯛꯀꯅꯤ ꯍꯥꯏꯗꯅ ꯀꯩꯊꯦꯜꯗ ꯆꯠꯂꯒ ꯉꯥ ꯑꯆꯧꯕ ꯑꯃ ꯁꯤꯡꯈ꯭ꯔꯕꯅꯤ ꯌꯨꯝꯕꯨꯅ ꯌꯥꯔꯛꯀꯗ꯭ꯔꯕ ꯈꯪꯗꯦꯅꯦ ꯃꯤ ꯑꯇꯩ ꯃꯌꯥꯝꯅ ꯊꯕꯛ ꯇꯧꯅ ꯂꯩꯈ꯭ꯔꯒ ꯑꯩꯅ ꯅꯣꯏ ꯌꯨꯝꯗ ꯆꯥꯛ ꯆꯥꯕ ꯂꯥꯛꯄ ꯍꯥꯏꯕꯗꯣ ꯅꯨꯡꯁꯤꯗꯕ ꯃꯤ ꯑꯃꯒꯤ ꯃꯤꯠꯇꯗꯤ ꯃꯃꯤꯠ ꯑꯣꯟꯊꯣꯛꯅ ꯅꯥꯔꯅꯤ ꯍꯣ ꯀꯔꯤꯃꯇ ꯈꯟꯒꯅꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯃꯤ ꯌꯥꯝꯅ ꯐꯕꯅꯤ ꯑꯗꯨꯝꯅ ꯃꯤꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯤꯋꯥ ꯉꯥꯡꯅꯕꯗꯣ ꯇꯧꯅꯗꯦ ꯈꯨꯔꯥ ꯏꯕꯣꯌꯥꯏꯒꯤꯗꯤ ꯀꯔꯤꯃꯇ ꯈꯜꯂꯨꯅꯣ ꯑꯩꯈꯣꯏ ꯏꯃꯥꯒ ꯌꯥꯝ ꯂꯨꯅ ꯈꯪꯅꯕꯅꯦ ꯏꯃꯥꯅ ꯋꯥꯍꯩ ꯑꯃ ꯍꯥꯏꯕꯗ ꯑꯗꯨꯝ ꯌꯥꯔꯛꯂꯗꯧꯗꯨꯕꯨ ꯍꯣꯏ ꯅꯣꯏ ꯏꯃꯥꯅ ꯇꯧꯔꯒ ꯌꯨꯝꯕꯨ ꯈꯨꯔꯥꯗ ꯋꯥ ꯑꯃ ꯍꯥꯏꯍꯜꯂꯣ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯅ ꯑꯣꯏꯅ ꯍꯥꯏꯕꯗꯣ ꯏꯀꯥꯏꯌꯦꯕ ꯏꯀꯥꯏꯒꯟꯈ꯭ꯔꯦ ꯅꯪꯁꯤꯃ ꯑꯗꯣ ꯍꯌꯦꯡ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯃꯇꯝꯁꯨ ꯊꯦꯡꯈ꯭ꯔꯦ ꯏꯃꯥ ꯍꯜꯂꯛꯄꯅ ꯍꯥꯜꯂꯅꯤ ꯑꯩ ꯑꯃꯨꯛ ꯆꯠꯅꯕ ꯇꯧꯔꯒꯦꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡ ꯂꯟꯊꯣꯏꯗꯨ ꯏꯁꯤꯡ ꯁꯣꯛꯂꯒ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯒꯨꯟ ꯂꯩꯕꯁꯨ ꯃꯐꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯍꯧꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯌꯧꯔꯛꯂꯦ ꯂꯟꯊꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯃꯅ ꯈꯨꯔꯥ ꯏꯕꯣꯌꯥꯏ ꯈꯣꯏꯗ ꯆꯠꯇꯨꯅ ꯍꯥꯏꯖꯔꯨꯕꯗꯩ ꯈꯨꯔꯥ ꯏꯕꯣꯌꯥꯏꯅꯁꯨ ꯌꯥꯕꯤꯔꯛꯇꯨꯅ ꯒꯨꯟ ꯂꯩꯕ ꯑꯗꯨ ꯂꯟꯊꯣꯏ ꯈꯣꯏꯗ ꯆꯥꯛ ꯆꯥꯕ ꯃꯇꯣꯝꯇ ꯂꯥꯛꯂꯝꯃꯤ
ꯒꯨꯟ ꯂꯩꯕꯅ ꯌꯥꯝꯅ ꯆꯤꯡꯂꯦꯝꯅ ꯏꯪꯇꯞꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯄ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯝꯃ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯈꯤꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ ꯅꯠꯇ꯭ꯔꯥ ꯒꯨꯟ ꯂꯩꯕ ꯍꯥꯏꯕꯗꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯂꯟꯊꯣꯏꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ꯫ ꯏꯆꯥꯗꯤ ꯃꯁꯛ ꯃꯇꯧ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ꯫ ꯆꯨꯡ ꯐꯤꯔꯥꯟꯅ ꯆꯥꯔꯤꯕ ꯁꯑꯣꯡ ꯁꯥꯗꯥ ꯐꯤꯕꯝ ꯃꯨꯔꯇꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯦꯗ꯫ ꯀꯥꯈꯠꯂꯣ ꯀꯥꯈꯠꯂꯣ, ꯃꯣꯔꯥꯁꯤꯗ ꯐꯝꯃꯨꯁꯦ꯫ ꯏꯃꯥꯅ ꯄꯪꯊꯥꯗ ꯍꯦꯛ ꯊꯥꯒꯠꯄꯤꯔꯦ꯫ ꯄꯪꯊꯥꯗ ꯊꯥꯒꯠꯄ ꯅꯠꯇꯦꯗ, ꯏꯆꯥꯕꯨ ꯑꯋꯥꯠꯄ ꯀꯔꯤ ꯂꯩꯔꯤꯒꯦ? ꯑꯗꯣ ꯏꯆꯥꯕꯨ ꯀꯗꯥꯏꯗꯒꯤ ꯂꯥꯛꯂꯒ ꯌꯨꯝ ꯁꯥꯕ ꯌꯥꯎꯔꯤꯕꯅꯣ? ꯑꯋꯥꯡꯈꯨꯜ ꯍꯥꯏꯅ ꯈꯪꯅꯕ ꯈꯨꯡꯒꯪ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤ ꯏꯃꯥ꯫ ꯌꯥꯝꯅ ꯂꯥꯞꯅ ꯂꯩꯕ ꯈꯨꯟꯅꯤꯗ꯫ ꯏꯃꯥ ꯈꯪꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯀꯩꯒꯤ ꯈꯪꯗꯅꯤ? ꯑꯋꯥꯡꯈꯨꯜ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯗꯣ ꯊꯥꯏꯅ ꯏꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯍꯦꯛ ꯍꯦꯛ ꯂꯥꯛꯂꯝꯕꯅꯤ꯫ ꯑꯩꯁꯨ ꯂꯨꯍꯣꯡꯂꯛꯄ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯂꯥꯛꯄ ꯁꯪꯈꯤꯗ꯭ꯔꯦ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯒꯤ ꯁꯥꯒꯩꯁꯤꯕꯨ ꯀꯔꯤ ꯁꯥꯒꯩꯅꯣ? ꯏꯆꯤꯟ ꯏꯅꯥꯎꯅ ꯀꯌꯥ ꯁꯨꯔꯤꯕ? ꯏꯃꯥ ꯄꯥꯕꯨꯡ ꯂꯣꯏꯅ ꯂꯩꯔꯤꯕ꯭ꯔꯣ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯥꯛꯁꯦ ꯑꯍꯩꯕꯝꯅꯤ ꯏꯃꯥ꯫ ꯏꯆꯤꯟ ꯏꯅꯥꯎ 2 ꯈꯛꯇꯅꯤ꯫ ꯑꯩꯒꯤ ꯏꯈꯥꯗ ꯏꯆꯟꯅꯨꯄꯤ ꯑꯃ ꯂꯩꯔꯤ꯫ ꯑꯗꯨꯒ ꯏꯃꯥꯗꯤ ꯂꯩꯔꯤ, ꯄꯥꯕꯨꯡꯗꯤ ꯂꯩꯈꯤꯗ꯭ꯔꯦ ꯀꯨꯏꯔꯦ꯫ ꯑꯩꯒꯤ ꯏꯆꯟꯅꯨꯄꯤ ꯑꯗꯨꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯑꯗꯨꯋꯥꯏꯗ ꯆꯤꯡꯗ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯆꯤꯡ ꯅꯤꯡꯈꯥꯏꯕꯗꯒꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯏꯍꯦ, ꯑꯗꯨꯗꯤ ꯌꯨꯝꯗꯨꯗ ꯅꯪꯅꯦ, ꯏꯃꯥꯅꯦ, ꯅꯆꯟꯅꯨꯄꯤ ꯑꯗꯨꯅꯦ, ꯅꯈꯣꯏ 3 ꯈꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯔꯤꯅꯤꯗ꯫ ꯑꯍꯣꯏ ꯏꯃꯥ, ꯑꯩꯈꯣꯏ 3 ꯈꯛꯇ ꯂꯩꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ꯫ ꯏꯃꯥꯗꯤ ꯀꯩꯀꯩ ꯍꯣꯠꯅꯔꯤ? ꯏꯃꯥꯗꯤ ꯀꯩꯊꯦꯜꯗ ꯄꯣꯠꯐꯝ ꯑꯃ ꯐꯝꯃꯤ ꯏꯃꯥ꯫ ꯑꯗꯨꯒ ꯏꯆꯟꯅꯨꯄꯤꯅ ꯐꯤ ꯁꯥꯏ꯫ ꯁꯦꯜꯗꯤ ꯑꯩꯅ ꯊꯣꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯣꯛꯄꯅ ꯍꯦꯜꯂꯤꯗ꯫ ꯍꯣꯏꯗ, ꯁꯦꯜꯒꯤ ꯋꯥꯗꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯁꯥꯅ ꯑꯗꯨꯝ ꯄꯥꯏꯔꯛꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯗꯣ ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯀꯔꯤ ꯊꯥꯒꯤ ꯀꯔꯤ ꯅꯨꯃꯤꯠꯇ ꯄꯣꯛꯀꯦ? ꯏꯃꯥ ꯑꯩꯁꯦ ꯆꯍꯤ 25 ꯁꯨꯖꯔꯦ꯫ ꯀꯥꯂꯦꯟ ꯊꯥꯒꯤ 12 ꯄꯥꯟꯕ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯄꯅꯤ ꯏꯃꯥ꯫ ꯑꯣ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅ ꯆꯍꯤ 24ꯅꯤ꯫ ꯏꯉꯦꯟꯒꯤ 5ꯅꯤ ꯄꯥꯟꯕ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄꯅꯤ꯫ ꯆꯍꯤ ꯂꯦꯡꯒꯥ ꯑꯣꯏꯔꯤꯅꯦ꯫ ꯑꯍꯣꯏ ꯏꯃꯥ, ꯆꯪꯉꯣ ꯆꯪꯉꯣ ꯆꯥꯛꯁꯪꯗ꯫ ꯂꯟꯊꯣꯏꯅ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯍꯧꯔꯤꯕꯅꯤ꯫ ꯅꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅꯗꯅ ꯆꯥꯛ ꯊꯣꯡꯃꯤꯟꯅꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯃꯦꯝꯃꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯒꯨꯟ ꯂꯩꯕꯗꯨ ꯏꯀꯥꯏ ꯈꯥꯡꯗꯒꯤ ꯆꯥꯛꯁꯪꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯥ ꯍꯦꯛ ꯆꯪꯈꯤꯕꯒ ꯃꯦꯝꯃ ꯃꯆꯤꯟꯗ ꯅꯣꯛꯐꯦꯠ ꯇꯧꯅ, ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇ ꯄꯣꯛꯄ ꯑꯣꯏꯔꯦꯀꯣ? ꯌꯥꯝꯅ ꯂꯥꯏꯔꯦ ꯑꯗꯨꯗꯤ꯫ ꯃꯇꯝ ꯊꯤꯟꯊꯕꯒꯤ ꯃꯍꯨꯠ ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯧꯔꯒꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯝꯃ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯥꯏꯅꯤꯡꯊꯧ ꯀꯥ ꯑꯗꯨꯗ ꯃꯥꯅ ꯄꯣꯠꯁꯦꯝ ꯇꯧꯕꯗ ꯆꯪꯒꯗꯕ ꯄꯣꯠꯆꯩꯁꯤꯡ ꯂꯣꯏꯅ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯆꯤꯡꯅꯔꯣꯏꯗꯕ ꯃꯑꯣꯡꯗ ꯄꯣꯠꯁꯦꯝ ꯇꯧꯔꯒꯦ ꯈꯟꯅ ꯃꯦꯝꯃ ꯃꯥꯅ ꯉꯔꯥꯡ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄ ꯁꯦꯝ ꯑꯆꯧꯕ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯂꯥꯏꯅꯤꯡꯊꯧꯗ ꯀꯠꯂꯦ꯫ ꯑꯗꯨꯒ ꯃꯥꯅ ꯁꯣꯟꯒꯗꯕ ꯂꯥꯏꯋꯥꯁꯤꯡ ꯂꯣꯏꯅ ꯁꯣꯜꯂꯝꯃꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯂꯣꯏꯔꯗꯨꯅ ꯁꯦꯝ ꯑꯗꯨ ꯄꯨꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯒꯨꯟ ꯂꯩꯕꯗ ꯄꯤ꯫ ꯏꯕꯨꯡꯉꯣ, ꯁꯦꯝꯁꯦ ꯃꯍꯥꯎ ꯇꯪꯉꯨ꯫ ꯉꯔꯥꯡ ꯏꯃꯥꯅ ꯑꯩꯒꯤ ꯏꯄꯥꯝꯗꯒꯤ ꯍꯦꯛꯂꯛꯄꯅꯤ꯫ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯁꯦꯝꯒ ꯃꯍꯥꯎ ꯈꯦꯠꯅꯒꯅꯤꯗ꯫ ꯌꯨꯝꯗ ꯊꯥꯕ ꯍꯩꯅꯤꯅ ꯍꯥꯔ ꯆꯥꯏꯗꯕꯅꯤ, ꯃꯍꯥꯎ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯒꯨꯟ ꯂꯩꯕ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯦꯝ ꯑꯗꯨ ꯂꯧꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯈꯨꯗꯛꯇ ꯃꯥꯗꯤ ꯑꯗꯨꯃꯛ ꯆꯥꯈ꯭ꯔꯦ꯫ ꯃꯃꯥꯅ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯒ ꯁꯦꯝ ꯑꯗꯨ ꯒꯨꯟ ꯂꯩꯕꯅ ꯌꯥꯝꯅ ꯍꯥꯎꯅ ꯆꯥꯈꯤꯕ ꯑꯗꯨ ꯎꯕꯗ ꯂꯟꯊꯣꯏ ꯑꯃꯗꯤ ꯃꯦꯝꯃ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯌꯦꯡꯅꯗꯨꯅ ꯅꯣꯛꯃꯤꯟꯅꯩ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯒꯨꯟ ꯂꯩꯕ ꯈꯣꯏꯅ ꯈꯨꯔꯥ ꯏꯕꯣꯌꯥꯏꯒꯤ ꯌꯨꯝ ꯁꯥꯕ ꯑꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯦ꯫ ꯑꯗꯨꯅ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯕꯒꯤ ꯃꯇꯝ ꯌꯧꯔꯛꯂꯝꯃꯤ꯫ ꯍꯌꯦꯡ ꯃꯌꯨꯝꯗ ꯍꯜꯂꯅꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯒꯨꯟ ꯂꯩꯕꯒ ꯂꯟꯊꯣꯏꯒ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯎꯅꯔꯝꯃꯤ꯫ ꯈꯪꯗꯦ ꯂꯟꯊꯣꯏ, ꯑꯩ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ? ꯑꯩꯅ ꯅꯣꯏꯗ ꯑꯍꯥꯟꯕ ꯂꯥꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯑꯩꯁꯦ ꯅꯣꯏꯗ ꯑꯗꯨꯝ ꯂꯩꯅꯤꯡꯕ, ꯅꯪꯒꯤ ꯅꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯅꯤꯡꯕ ꯐꯥꯎꯏ꯫ ꯅꯪ ꯈꯛꯇ ꯅꯠꯇꯦ ꯑꯗꯨꯒꯤ ꯋꯥꯗꯤ꯫ ꯑꯗꯣ ꯈꯨꯔꯥ ꯏꯕꯣꯌꯥꯏꯒꯤ ꯌꯨꯝ ꯁꯥꯕꯁꯨ ꯂꯣꯏꯔꯦ꯫ ꯅꯣꯏ ꯀꯩꯗꯧꯉꯩ ꯍꯟꯗꯣꯏꯅꯣ? ꯁꯤꯒꯤꯅꯤ ꯑꯩꯅ ꯋꯥꯈꯜ ꯋꯥꯔꯤꯁꯦ꯫ ꯍꯌꯦꯡ ꯍꯜꯂꯁꯤ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯅꯔꯦ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯒ ꯅꯣꯏ ꯁ꯭ꯋꯥꯏꯒꯗꯤ ꯅꯛꯅꯕ ꯃꯐꯝꯁꯨ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯩꯅ ꯇꯣꯏꯅ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯄꯁꯨ ꯉꯝꯂꯔꯣꯏ꯫ ꯃꯁꯤꯒꯤ ꯈꯟꯕꯗ ꯑꯩ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯗꯣ ꯑꯩ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯀꯦ꯫ ꯅꯪ ꯂꯥꯟꯅ ꯈꯟꯒꯗ꯭ꯔꯥ? ꯅꯪꯒꯤꯁꯨ ꯑꯩꯒꯤꯁꯨ ꯐꯅꯕꯅꯤ ꯑꯩꯅ ꯍꯧꯗꯣꯛꯂꯤ ꯋꯥꯁꯦ꯫ ꯀꯩ ꯋꯥꯅꯣ? ꯍꯥꯏꯌꯨ ꯇꯥꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯀꯥꯏꯅꯕ ꯌꯥꯗꯅꯕ ꯉꯁꯤ ꯆꯦꯜꯂꯁꯤꯔꯥ? ꯍꯦꯔ ꯅꯪꯁꯨ ꯑꯣꯏꯔꯣꯏꯗꯕ ꯋꯥ꯫ ꯏꯕꯥꯅꯤ ꯆꯦꯜꯂꯦꯅ ꯈꯜꯂꯣ, ꯀꯅꯥꯒꯤ ꯌꯨꯝꯗ ꯊꯩꯗꯣꯏꯅꯣ? ꯅꯣꯏ ꯁ꯭ꯋꯥꯏꯗ ꯑꯩꯒ ꯈꯪꯅ ꯆꯥꯟꯅꯕ ꯑꯝꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯒꯤ ꯌꯨꯝꯅꯛꯇꯨꯅ ꯌꯨꯝꯗ ꯄꯨꯁꯤꯟꯅꯤ ꯍꯥꯏꯁꯨ ꯅꯠꯇꯦ꯫ ꯑꯗꯒꯤ ꯆꯦꯜꯂꯦꯅ ꯈꯜꯂꯁꯤ, ꯑꯩꯈꯣꯏ ꯌꯨꯝꯗꯅ ꯀꯅꯥꯅ ꯄꯥꯎ ꯄꯤꯗꯣꯏꯅꯣ? ꯑꯁꯨꯛ ꯂꯥꯞꯈ꯭ꯔꯕ ꯃꯐꯝꯁꯤꯗ ꯀꯃꯥꯏꯅ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯀꯅꯤ? ꯑꯗꯨꯒꯤꯗꯤ ꯀꯔꯤꯃꯇ ꯋꯥꯒꯅꯣ꯫ ꯊꯕꯛ ꯊꯣꯛꯂꯕꯗꯤ ꯋꯥ ꯊꯣꯛꯑꯦ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ꯫ ꯆꯦꯟꯕꯒꯤ ꯋꯥꯗꯤ ꯑꯇꯩ ꯈꯪꯅ ꯆꯥꯟꯅꯕ ꯑꯃꯒꯤ ꯌꯨꯝꯗ ꯆꯦꯟꯗ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯑꯗꯨꯝ ꯆꯦꯜꯂꯒ ꯌꯥꯕ ꯄꯣꯠꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯗꯣꯛꯄ ꯂꯥꯛꯄꯒꯤ ꯋꯥꯗꯨꯗꯤ ꯂꯥꯛꯇ꯭ꯔꯁꯨ ꯌꯥꯏ꯫
ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯆꯠꯅꯕꯤ ꯑꯣꯏꯅ ꯇꯧꯔꯁꯤ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯅꯤ ꯉꯁꯤ ꯆꯦꯜꯂꯦꯗꯅ ꯑꯗꯨꯒ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯇꯥ ꯅꯈꯣꯏꯒꯤ ꯃꯤꯈꯩ ꯌꯨꯝꯗ ꯍꯟꯗ꯭ꯔꯤꯉꯩ ꯑꯩꯅ ꯏꯃꯥꯕꯨ ꯊꯥꯔꯒ ꯃꯈꯣꯏꯗ ꯄꯥꯎ ꯇꯝꯍꯜꯂꯒꯦ ꯃꯣꯏꯅ ꯌꯨꯝꯗ ꯌꯧꯔꯕꯀꯥꯟ ꯅꯪꯗꯣ ꯅꯨꯄꯤ ꯆꯦꯜꯂꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯁꯅꯤ ꯑꯗꯨꯒ ꯅꯈꯣꯏꯔꯣꯝꯒꯤ ꯃꯤ ꯂꯥꯛꯂꯒ 이반이 너에게 용다 뿔럽 ꯆꯠꯃꯤꯟꯅꯕ ꯌꯥꯔꯦꯗꯅ ꯑꯗꯨꯗꯤ ꯂꯨꯍꯣꯡꯕꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯍꯣꯡꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯗꯤ ꯂꯨꯍꯣꯡꯕꯗꯤ ꯌꯥꯝꯅ ꯆꯥꯎꯅ ꯍꯣꯡꯕ ꯆꯠꯅꯗꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯄꯤ ꯂꯧꯕ ꯂꯥꯛꯄꯗ ꯀꯩꯅꯥꯗꯥꯟ ꯃꯆꯥ ꯑꯃꯈꯛ ꯄꯤꯔꯒ ꯂꯣꯏꯔꯦ ꯑꯇꯩ ꯑꯃꯠꯇ ꯆꯠꯅꯗꯦ ꯍꯣꯏ ꯍꯣꯏ ꯑꯗꯨꯅ ꯐꯒꯗꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯉꯁꯤ ꯆꯦꯜꯂꯁꯤꯀꯣ ꯑꯩꯈꯣꯏ ꯑꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯒꯨꯟ ꯂꯩꯕꯒ ꯂꯟꯊꯣꯏꯒꯗꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯆꯦꯜꯂꯝꯃꯤ ꯆꯦꯟꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯃꯃꯥ ꯏꯕꯦꯝꯃ ꯃꯤ ꯑꯃꯅ ꯈꯨꯔꯥ ꯏꯕꯣꯌꯥꯏ ꯍꯣꯏꯗ ꯆꯦꯜꯂꯛꯇꯨꯅ ꯒꯨꯟ ꯂꯩꯕꯒ ꯊꯕꯛ ꯁꯨꯕ ꯂꯥꯛꯃꯤꯟꯅꯕ ꯈꯔ ꯑꯍꯜ ꯑꯣꯏꯔꯕ ꯅꯨꯄꯥ ꯑꯃꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ 이붕어 ꯅꯪꯅ ꯒꯨꯟ ꯂꯩꯕ ꯈꯣꯏꯒꯤ ꯃꯃꯥꯗ ꯄꯥꯎ ꯑꯁꯦ ꯇꯝꯕꯤꯔꯣꯀꯣ ꯈꯔ ꯃꯈꯣꯏ ꯑꯅꯤꯗꯤ ꯅꯨꯄꯤ ꯃꯌꯨꯝꯗ ꯂꯩꯍꯧꯔꯦ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯈꯣꯏ ꯑꯍꯜ ꯑꯃ ꯑꯅꯤ ꯇꯧꯔꯒ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯌꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗꯤ ꯆꯥꯎꯅ ꯂꯨꯍꯣꯡꯕꯒ ꯆꯠꯅꯗꯦ ꯃꯈꯣꯏꯅꯅꯦ ꯏꯆꯥꯅꯨꯄꯤ ꯂꯧꯕ ꯂꯥꯛꯄ ꯑꯗꯨꯗ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯅ ꯑꯉꯝꯕ ꯈꯨꯗꯣꯜ ꯈꯔ ꯄꯤꯔꯒ ꯂꯣꯏꯔꯦ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯩ ꯒꯨꯟ ꯂꯩꯕ ꯈꯣꯏꯒꯤ ꯃꯃꯥꯗ ꯄꯥꯎ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯖꯔꯒꯦ ꯑꯗꯨꯗ ꯅꯪꯅ ꯀꯥꯎꯔꯣꯏꯗꯕꯗꯤ ꯅꯨꯄꯤꯗꯨꯒ ꯅꯨꯄꯥꯗꯨꯒ ꯅꯨꯄꯤ ꯃꯌꯨꯝꯗ ꯀꯨꯏꯊꯅ ꯂꯩꯕ ꯐꯠꯇꯦ ꯍꯥꯏꯕꯁꯤꯅꯤꯀꯣ ꯑꯗꯨꯅ ꯅꯪꯅ ꯐꯅꯕ ꯈꯔ ꯁꯤꯜꯂꯒ ꯃꯈꯣꯏꯔꯣꯝꯒꯤ ꯑꯍꯜꯁꯤꯡꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯂꯥꯛꯍꯜꯂꯨꯀꯣ ꯍꯣꯏ ꯏꯗꯣꯝꯆꯥ ꯑꯁꯨꯝꯅ ꯄꯥꯎꯁꯤꯡꯗꯣ ꯁꯤꯟꯅꯔꯛꯂꯕ ꯃꯇꯨꯡ ꯒꯨꯟ ꯂꯩꯕꯒ ꯊꯕꯛ ꯁꯨꯃꯤꯟꯅꯕ ꯂꯥꯛꯃꯤꯟꯅꯕꯁꯤꯡꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯌꯨꯝꯗ ꯍꯦꯛ ꯍꯟꯈꯤꯕꯒ ꯒꯨꯟ ꯂꯩꯕꯒꯤ ꯃꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯑꯗꯨꯗ ꯃꯦꯝꯃꯅ ꯍꯥꯏꯔꯛꯄ ꯄꯥꯎꯁꯤꯡꯗꯨ ꯑꯃꯠꯇ ꯆꯤꯊꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯒꯨꯟ ꯂꯩꯕꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯍꯦꯃꯥꯗꯤ ꯀꯞꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯄꯥꯎꯗꯨ ꯇꯥꯕꯗ ꯍꯦꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯁꯨ ꯂꯥꯛꯇꯨꯅ ꯃꯆꯦꯒ ꯄꯨꯟꯅ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯋꯥ ꯈꯟꯅꯔꯝꯃꯤ ꯍꯦꯃꯥ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯡ ꯁꯥꯡꯅ ꯇꯤꯡꯊꯣꯛꯇꯨꯅ ꯀꯞꯂꯝꯃꯤ ꯑꯩꯗꯤ ꯉꯍꯥꯟꯅ ꯈꯪꯂꯕꯅꯤ ꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯥꯅ ꯌꯨꯝ ꯁꯥꯕ ꯆꯠꯂꯤꯕ ꯂꯝꯗꯣ ꯑꯔꯥꯏꯕ ꯃꯐꯝ ꯅꯠꯇꯦꯕ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯃꯍꯩ ꯄꯣꯠꯁꯦꯝ ꯂꯩꯋꯥ ꯍꯩꯕ ꯏꯃꯨꯡꯅꯦ ꯃꯤꯉꯣꯟꯗ ꯄꯣꯠꯁꯦꯝ ꯇꯧꯁꯤꯜꯂꯒ ꯍꯤꯡꯕ ꯏꯃꯨꯡ ꯉꯥꯛꯇꯅꯦꯕ ꯏꯆꯥ ꯅꯨꯄꯥꯗꯣ ꯃꯁꯛ ꯃꯇꯧ ꯈꯔ ꯐꯖꯕꯗꯨꯗ ꯃꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯇꯧꯉꯝꯕꯤꯁꯤꯡꯗꯨꯅ ꯄꯣꯠꯁꯦꯝ ꯇꯧꯔꯒ ꯏꯆꯥꯗꯣ ꯐꯥꯕꯤꯕ ꯑꯣꯏꯔꯝꯒꯅꯦꯕ ꯄꯥꯝꯃꯨꯈ꯭ꯔꯦꯗꯀꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯏꯃꯥꯅ ꯍꯥꯏꯕ ꯌꯥꯔꯝꯂꯕꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤꯀꯣ ꯍꯦꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯌꯥꯔꯤꯕ ꯏꯆꯦ ꯃꯤꯅ ꯇꯥꯔꯒ ꯀꯩꯅꯣꯝꯃ ꯈꯜꯂꯅꯤꯕ ꯍꯧꯈ꯭ꯔꯗꯤ ꯍꯧꯈ꯭ꯔꯦꯗꯅ ꯍꯧꯖꯤꯛꯄꯨ ꯅꯆꯥꯅꯨꯄꯥꯅ ꯆꯦꯜꯂꯛꯄ ꯅꯨꯄꯤꯗꯣ ꯅꯃꯧ ꯅꯠꯇꯦ ꯍꯥꯏꯅ ꯑꯃꯨꯛ ꯆꯦꯟꯕ ꯌꯥꯈꯤꯒꯗ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯨꯄꯤꯗꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯦꯛ ꯂꯥꯛꯄꯒ ꯑꯩꯅ ꯑꯣꯠꯄꯗ ꯌꯦꯡꯉꯨ ꯃꯥ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯉꯝꯒꯦ ꯌꯦꯡꯒꯦꯕ ꯃꯥ ꯍꯦꯔꯥ ꯍꯦꯃꯥ ꯑꯩꯁꯦ ꯀꯅꯥꯅꯣ ꯈꯪꯗꯕ ꯁꯥꯏ ꯑꯩꯒꯤꯁꯨ ꯈꯪꯅꯕ ꯃꯥꯏꯕ ꯃꯥꯏꯕꯤ ꯀꯌꯥ ꯂꯩꯅ ꯃꯈꯣꯏꯒ ꯇꯥꯟꯅꯔꯒ ꯏꯆꯥꯅꯨꯄꯥꯅ ꯑꯃꯨꯛ ꯑꯣꯠꯍꯟꯒꯦ ꯈꯪꯒꯅꯦꯕ ꯏꯆꯦ ꯑꯗꯨꯅ ꯀꯣꯟꯅꯒꯤ ꯋꯥꯅꯤꯗꯅ ꯀꯣꯟꯅ ꯅꯪꯅ ꯅꯃꯧꯗꯣ ꯑꯣꯠꯀꯦꯔꯥ ꯇꯥꯟꯊꯣꯛꯀꯦꯔꯥ ꯅꯣꯏꯅ ꯊꯣꯛꯄ ꯇꯧꯈ꯭ꯔꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯈꯔꯒ ꯂꯣꯏꯅꯅ ꯆꯠꯇꯨꯅ ꯏꯆꯥ ꯏꯃꯧꯗꯣ ꯂꯧꯁꯤꯜꯂꯨꯁꯤꯕ ꯏꯃꯧ ꯀꯥꯏꯅꯒ ꯍꯥꯏꯔꯛꯀꯅꯨ ꯀꯅꯥꯒꯤ ꯏꯃꯧ ꯑꯩꯒꯤ ꯏꯃꯧꯒ ꯂꯩꯖꯗꯦ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯔꯤ ꯇꯧꯔꯤꯁꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯗꯣ ꯉꯥꯡꯅꯗꯨꯅ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯀꯔꯤ ꯇꯧꯕ ꯑꯍꯜ ꯀꯅꯥ ꯍꯥꯏꯕ ꯀꯅꯥ ꯆꯠꯄ ꯀꯩꯗꯧꯉꯩ ꯆꯠꯄ ꯍꯥꯏꯕꯅꯆꯤꯡꯕꯁꯤꯡ ꯂꯣꯏꯅ ꯈꯟꯅꯔꯝꯃꯤ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ ꯑꯉꯟꯕꯗ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯑꯍꯜ ꯈꯔꯒ ꯂꯣꯏꯅꯅ ꯍꯦꯃꯥꯗꯣ ꯃꯆꯥ ꯃꯃꯧ ꯂꯧꯕ ꯆꯠꯂꯝꯃꯤ ꯋꯥ ꯉꯥꯡꯗꯦ ꯍꯦꯃꯥ ꯋꯥ ꯃꯆꯦꯠ ꯑꯃꯐꯥꯎ ꯉꯥꯡꯗꯦ ꯃꯃꯥꯏꯗꯨ ꯑꯗꯨꯃꯛ ꯂꯨꯞꯊꯗꯨꯅ ꯂꯩ ꯀꯅꯥꯃꯠꯇꯗ ꯍꯟꯅ ꯌꯦꯡꯗꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯑꯗꯨꯃꯛ ꯈꯪꯉꯤ ꯃꯥꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯃꯃꯧ ꯅꯨꯄꯤ ꯑꯗꯨ ꯄꯥꯝꯖꯗꯦ ꯍꯥꯏꯕ ꯅꯨꯡꯊꯤꯜ ꯆꯥꯛꯆꯥ ꯃꯃꯥꯡꯗ ꯂꯟꯊꯣꯏ ꯈꯣꯏꯗ ꯊꯨꯡꯂꯔꯦ ꯅꯨꯄꯤ ꯃꯌꯨꯝꯁꯨ ꯍꯥꯟꯅꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯅꯦꯛꯇꯨꯅ ꯅꯨꯄꯥ ꯃꯌꯨꯝꯒꯤ ꯃꯤ 10 ꯑꯣꯛꯂꯝꯃꯤ ꯂꯝꯗꯝ ꯑꯗꯨꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯆꯥꯎꯔꯕ ꯆꯥꯛꯂꯦꯟ ꯑꯃ ꯁꯤꯜꯂꯝꯃꯤ ꯑꯗꯨꯕꯨ ꯁꯥꯎꯕꯗꯒꯤ ꯍꯦꯟꯅ ꯁꯥꯎꯔꯕꯤ ꯍꯦꯃꯥ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯆꯥꯛ ꯆꯥꯎ ꯌꯥꯔꯝꯗꯦ ꯃꯇꯧꯗꯨꯗ ꯍꯦꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯃꯆꯦꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯆꯦ ꯅꯪꯒꯤ ꯃꯤꯃꯥꯡ ꯄꯨꯃꯥꯡ ꯈꯪꯗꯕꯤꯗꯣ ꯊꯧꯔꯛꯀꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯃꯤꯅ ꯎꯔꯒ ꯀꯩꯅꯣꯝ ꯈꯜꯂꯅꯤ ꯍꯥꯏꯕ ꯃꯣꯏꯒꯤ ꯅꯨꯄꯥꯒꯤ ꯃꯃꯥꯁꯦ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏ ꯏꯆꯥ ꯅꯨꯄꯤ ꯂꯩꯕ ꯅꯨꯡꯉꯥꯏꯅꯕ ꯍꯦꯟꯅ ꯃꯍꯩ ꯇꯧꯁꯤꯟꯒꯦꯅ ꯇꯧꯁꯤꯜꯂꯛꯑꯗꯤ ꯐꯖꯅꯤꯕ ꯍꯧꯖꯤꯛ ꯍꯣ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯆꯥꯕ ꯀꯤꯔꯤꯕꯁꯦ ꯑꯩꯅ ꯆꯥꯗꯣꯏ ꯁꯔꯨꯛꯇꯨꯗ ꯄꯣꯠꯁꯦꯝ ꯌꯥꯎꯔꯝꯂꯒ ꯑꯩꯕꯨ ꯑꯅꯝꯍꯥ ꯆꯨꯍꯜꯂꯗꯤ ꯀꯅꯥꯒꯤ ꯃꯥꯡꯖꯕꯅꯣ ꯄꯣꯠꯁꯦꯝ ꯇꯧꯕ ꯍꯥꯏꯕꯁꯦ ꯃꯤ ꯃꯌꯥꯝ ꯆꯥꯃꯤꯟꯅꯕ ꯄꯣꯠꯇ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯑꯩꯗꯤ ꯆꯥꯔꯣꯏ ꯏꯆꯦ ꯅꯪ ꯁꯤꯗꯤꯕ ꯄꯨꯔꯥ ꯑꯉꯥꯡ ꯃꯆꯥꯒ ꯆꯞ ꯃꯥꯟꯅꯩꯍꯦ ꯅꯤꯡꯉꯥꯏ ꯇꯧꯔꯅꯨ ꯂꯥꯛꯑꯣꯃꯤ ꯆꯥꯛꯁꯦ ꯁꯠ ꯆꯥꯊꯣꯛꯂꯁꯦꯕ
ꯑꯁꯨꯝꯅ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯅ ꯃꯁꯤ ꯍꯦꯃꯥꯕꯨ ꯅꯝꯗꯨꯅ ꯆꯥꯛ ꯄꯤꯖꯔꯝꯃꯤ꯫ ꯃꯤꯔꯛꯅꯔꯛ ꯈꯔ ꯈꯪꯕꯤ ꯃꯦꯃꯅꯤ ꯉꯁꯥꯏꯗꯒꯤ ꯂꯥꯞꯇꯛꯅ ꯂꯣꯏꯅ ꯎꯏ ꯍꯦꯃꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤ ꯑꯅꯤꯅ ꯇꯧꯅꯔꯤꯕ ꯂꯤꯂꯥꯗꯣ꯫ ꯃꯦꯃ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯃꯃꯥ ꯑꯁꯤꯗꯤ ꯉꯥꯏ ꯁꯦꯟ ꯑꯣꯏꯕꯗ ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯕ ꯌꯥꯔꯣꯏꯗꯧꯔꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯕꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯦ ꯃꯥꯅ ꯐꯗꯤ ꯁꯨꯝꯕꯒꯨꯝ ꯁꯨꯝꯈꯤꯕ ꯇꯥꯔꯦ꯫ ꯑꯩ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ꯫ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯗꯨꯅ ꯑꯩ ꯄꯣꯠꯁꯦꯝ ꯑꯃ ꯁꯦꯝꯂꯨꯗꯕ ꯌꯥꯗꯦ꯫ ꯑꯁꯨꯝꯅ ꯃꯃꯥ ꯏꯕꯦꯝꯃ ꯃꯦꯃ ꯑꯗꯨ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯥꯏꯅꯤꯡꯊꯧ ꯀꯥꯗ ꯆꯪꯗꯨꯅ ꯂꯐꯣꯏ ꯃꯁꯨꯡ ꯑꯃ ꯁꯦꯠꯂꯒ ꯄꯣꯠꯁꯦꯝ ꯇꯧꯔꯝꯃꯤ꯫ ꯄꯣꯠꯁꯦꯝ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ, ꯁꯤꯁꯦ ꯄꯥꯏꯁꯤꯜꯂꯨ, ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯒꯨꯟ ꯂꯩꯕꯗ ꯄꯤꯖꯧ, ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯨꯝꯗꯨꯗ ꯀꯨꯏꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯂꯟꯊꯣꯏꯁꯨ ꯂꯐꯣꯏ ꯃꯁꯨꯡ ꯑꯗꯣ ꯃꯥꯒꯤ ꯐꯤꯁꯤꯗ ꯌꯦꯞꯁꯟꯈꯤ꯫ ꯍꯣꯏ ꯏꯃꯥ꯫ ꯑꯁꯨꯝ ꯇꯧꯅ ꯎꯆꯤꯟꯅꯆꯤꯟꯅ ꯍꯦꯃꯥꯒꯤ ꯅꯤꯡꯖꯕ ꯋꯥꯡꯃꯗ ꯂꯟꯊꯣꯏ ꯑꯃꯗꯤ ꯒꯨꯟ ꯂꯩꯕ ꯃꯈꯣꯏ ꯑꯅꯤꯗꯣ ꯀꯩꯅꯥ ꯀꯠꯇꯨꯅ ꯅꯨꯄꯥ ꯃꯌꯨꯝꯗ ꯑꯃꯨꯛ ꯄꯨꯔꯛꯂꯝꯃꯤ꯫ ꯃꯦꯃ ꯃꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯋꯨꯟ ꯌꯥꯝꯅ ꯄꯤꯔꯛꯇꯦ, ꯁꯦꯜ ꯑꯣꯏꯅ ꯐꯅ ꯌꯥꯝꯅꯗꯤ ꯄꯤꯔꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯦ ꯍꯦꯃꯥꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯁꯥꯎꯅꯤꯡꯕ ꯑꯗꯨ ꯃꯃꯧ ꯅꯨꯄꯤ ꯂꯟꯊꯣꯏꯒꯤ ꯃꯃꯥꯡꯗ ꯎꯠꯊꯣꯛꯄ꯫ ꯂꯟꯊꯣꯏꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯗꯨꯅ ꯂꯥꯏ ꯊꯥꯎꯃꯩ ꯀꯠꯂꯤꯉꯩ ꯃꯅꯦꯝ ꯏꯕꯦꯝꯃ ꯍꯦꯃ ꯏꯔꯨ ꯃꯥꯏꯊꯕ ꯂꯣꯏꯔꯗꯨꯅ ꯄꯨꯈ꯭ꯔꯤꯔꯣꯝꯗꯒꯤ ꯉꯥꯡꯗꯨꯅ ꯀꯥꯔꯛꯂꯝꯃꯤ꯫ ꯌꯦꯡꯅꯕ ꯇꯥꯔꯦ ꯀꯅꯥꯅ ꯉꯝꯒꯦ ꯍꯥꯏꯕꯗꯣ꯫ ꯅꯣꯏ ꯈꯛꯇꯅ ꯃꯍꯩ ꯄꯣꯠꯁꯦꯝ ꯍꯩꯕ꯭ꯔꯣ? ꯑꯩꯒꯤꯁꯨ ꯁꯪꯒ ꯄꯪꯒ ꯌꯥꯝꯅ ꯂꯩ꯫ ꯑꯩꯒ ꯈꯪꯅꯕ ꯃꯥꯏꯕ ꯃꯥꯏꯕꯤꯁꯤꯡꯗ ꯇꯥꯟꯅꯗꯨꯅ ꯏꯆꯥ ꯅꯨꯄꯥ ꯑꯁꯤ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯟꯕ ꯇꯥꯔꯦ꯫ ꯍꯩ ꯊꯣꯏꯅꯥꯎ ꯇꯥꯕ꯭ꯔꯥ? ꯏꯃꯥꯒꯤ ꯐꯤꯔꯣꯜ ꯑꯁꯦꯡꯕ ꯄꯨꯊꯣꯔꯛꯑꯣ, ꯏꯃꯥ ꯊꯕꯛ ꯆꯠꯀꯗꯕꯅꯤ꯫ ꯑꯩꯅ ꯎꯅꯒꯦ ꯈꯜꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯎꯅꯕ ꯅꯪꯍꯧꯗ ꯇꯣꯛꯄ ꯇꯥꯔꯦ꯫ ꯃꯅꯦꯝꯒꯤ ꯋꯥꯍꯩꯗꯨ ꯂꯟꯊꯣꯏ ꯇꯥꯕ ꯅꯨꯡꯉꯥꯏꯖꯗꯦ, ꯑꯗꯨꯕꯨ ꯃꯥ ꯇꯨꯃꯤꯟꯅ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛ ꯈꯔ ꯂꯣꯏꯁꯤꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯦꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯊꯣꯏꯅꯥꯎ ꯊꯣꯔꯛꯇꯨꯅ ꯃꯃꯥꯒꯤ ꯐꯅꯦꯛ ꯐꯤꯔꯣꯜ ꯊꯝꯃꯤ꯫ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯏꯃꯥ? ꯃꯥꯏꯕꯤ ꯑꯐꯕꯤ ꯑꯃꯗ ꯇꯥꯟꯅꯔꯨꯒꯦ꯫ ꯅꯕꯨꯡ ꯑꯁꯤꯒꯤ ꯐꯤꯕꯝꯁꯦ ꯅꯪꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕ꯭ꯔꯣ? ꯅꯨꯄꯤꯅ ꯃꯍꯩꯗꯒꯤ ꯄꯣꯠꯁꯦꯝꯗꯒꯤ ꯂꯥꯏꯋꯥꯗꯒꯤ ꯂꯣꯏꯅ ꯁꯨꯅ ꯇꯧꯔꯛꯂꯕꯅꯤꯅ ꯃꯁꯥ ꯑꯁꯦ ꯁꯨꯅꯤꯡꯕ ꯅꯣꯝꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤꯕꯁꯦ ꯍꯥꯟꯅ ꯑꯁꯨꯃꯥꯏ ꯇꯧꯔꯝꯕ ꯅꯠꯇꯦꯅꯦ꯫ ꯁꯨꯕ ꯅꯣꯝꯕ ꯀꯟꯈ꯭ꯔꯕ ꯏꯆꯥꯅꯤ꯫ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯂꯝ ꯑꯃꯗ ꯌꯨꯝ ꯁꯥꯕ ꯆꯠꯂꯨꯕꯗꯒꯤ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤ ꯃꯌꯥꯝ ꯑꯃꯒ ꯁꯪꯒ ꯇꯧꯔꯨꯕꯗꯒꯤ ꯄꯨꯡꯃꯥꯡ ꯃꯥꯡꯂꯦꯗꯅ꯫ ꯑꯩꯒꯤꯗꯤ ꯏꯆꯥꯅꯨꯄꯥ ꯑꯃꯈꯛꯇꯅꯤ, ꯃꯥꯡꯕ ꯌꯥꯔꯣꯏ꯫ ꯌꯥꯔꯤꯕ ꯏꯃꯥ, ꯅꯣꯡꯉꯥꯟꯕꯒ ꯏꯁꯧꯗ ꯂꯥꯡꯂꯩ ꯅꯪꯅ꯫ ꯇꯧꯔꯤꯕ ꯃꯇꯧꯁꯤꯗꯕꯣ ꯀꯔꯝꯕ ꯃꯃꯥꯅ ꯄꯦꯟꯗꯧꯔꯤꯕꯅꯣ? ꯃꯥꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯊꯤꯕꯗ ꯑꯩ ꯋꯥꯍꯩ ꯑꯃꯐꯥꯎ ꯍꯥꯏꯗꯦꯅ꯫ ꯑꯗꯨꯕꯨ ꯊꯤꯔꯛꯂꯤꯕ ꯅꯨꯄꯤꯗꯣ ꯖꯨꯒꯣꯠ ꯆꯥꯕ ꯅꯨꯄꯤꯗꯤ ꯑꯣꯏꯌꯨꯗꯅ꯫ ꯄꯣꯠꯁꯦꯝ ꯇꯧꯕꯤ ꯍꯩꯕꯤ, ꯃꯤꯉꯣꯟꯗ ꯂꯥꯏꯋꯥ ꯇꯧꯕ ꯍꯩꯕ ꯏꯃꯨꯡꯕꯨ ꯀꯅꯥꯅ ꯁꯪꯒ ꯑꯣꯏꯅꯤꯡꯒꯦ? ꯂꯩꯀꯥꯏꯁꯤꯒꯤ ꯃꯤꯌꯥꯝꯅ ꯉꯥꯡꯅꯔꯤꯁꯦ ꯅꯣꯏꯕꯨ ꯅꯅꯥꯗꯣ ꯑꯃꯠꯇ ꯇꯥꯗ꯭ꯔꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯃꯥ ꯃꯊ꯭ꯋꯥꯏ ꯄꯣꯔꯣꯛ ꯆꯥꯛꯅ ꯀꯞꯊꯣꯔꯛꯂꯝꯃꯤ꯫ ꯊꯣꯏꯅꯥꯎꯁꯨ ꯇꯧꯐꯝ ꯈꯪꯗ ꯃꯃꯥꯗ ꯑꯃꯨꯛ ꯌꯦꯡ, ꯆꯥꯛꯁꯪꯗ ꯆꯪꯈ꯭ꯔꯤꯕꯤ ꯃꯅꯝꯃꯗ ꯑꯃꯨꯛ ꯌꯦꯡ ꯇꯧꯔꯝꯃꯤ꯫ ꯍꯦꯃꯥꯁꯨ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯃꯁꯛ ꯊꯤꯕ, ꯁꯦꯜ ꯄꯥꯏꯕ, ꯏꯆꯨ ꯇꯥꯕ ꯇꯥꯗꯕ ꯑꯩ ꯀꯔꯤꯃꯇ ꯄꯥꯝꯗꯤꯌꯦ꯫ ꯑꯩꯅ ꯄꯥꯝꯕꯗꯤ ꯏꯃꯨꯡ ꯃꯅꯨꯡ ꯐꯖꯅ ꯂꯣꯏꯅꯕ ꯌꯥꯕ, ꯁꯪꯒ ꯇꯧꯕ ꯌꯥꯕ ꯏꯃꯨꯡꯗꯣ ꯄꯥꯝꯃꯦ꯫ ꯀꯣꯟꯊꯣꯡ ꯂꯥꯟꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯃꯤꯅ ꯅꯪꯒꯤ ꯅꯃꯧꯗꯣ ꯂꯥꯏꯋꯥ ꯍꯩꯕꯤ, ꯄꯣꯠꯁꯦꯝ ꯇꯧꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯃꯆꯥꯅꯤ ꯍꯥꯏ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯏꯃꯥꯏꯁꯨ ꯊꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯃꯥꯏꯕ ꯃꯥꯏꯕꯤ, ꯄꯣꯠꯁꯦꯝ ꯂꯥꯏꯋꯥ ꯁꯝꯅꯕ ꯏꯃꯨꯡꯕꯨ ꯀꯅꯥꯅ ꯂꯣꯏꯅꯅꯤꯡꯒꯦ? ꯑꯩꯈꯣꯏꯁꯨ ꯈꯖꯤꯛꯇ ꯉꯥꯏꯔꯦ ꯂꯩꯀꯥꯏ ꯃꯤꯌꯥꯝꯗꯒꯤ ꯇꯣꯉꯥꯟꯅ ꯊꯥꯒꯗꯕ꯫ ꯃꯇꯝꯗꯨꯗ ꯅꯣꯏꯁꯨ ꯈꯪꯂꯛꯀꯅꯤ, ꯑꯩꯅ ꯐꯪꯉꯤꯕ ꯆꯩꯅꯥꯁꯦ ꯅꯣꯏ ꯈꯪꯂꯛꯀꯅꯤ꯫ ꯌꯦꯡꯉꯨ ꯁꯤꯗꯩꯗꯤ ꯃꯤ ꯑꯃꯠꯇꯅꯅꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯄꯣꯠ ꯆꯥꯅꯤꯡꯉꯔꯣꯏꯌꯦ꯫ ꯏꯆꯦꯡ ꯈꯨꯌꯥ ꯑꯃ ꯐꯥꯎꯕ ꯊꯛꯅꯤꯡꯂꯔꯣꯏꯌꯦ꯫ ꯑꯁꯨꯝꯅ ꯍꯦꯃꯥꯅ ꯋꯥ ꯀꯞꯂꯤꯕ ꯑꯗꯣ ꯆꯥꯛꯁꯪꯗ ꯂꯟꯊꯣꯏꯁꯨ ꯇꯥꯔꯝꯃꯤ꯫ ꯂꯟꯊꯣꯏ ꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯃꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯤ, ꯀꯩꯅꯣ ꯇꯧꯔꯤꯕ ꯃꯇꯧꯁꯤꯕꯣ? ꯊꯥꯏꯅ ꯑꯩꯅ ꯏꯃꯥꯒ ꯇꯥꯟꯅꯔꯒ ꯃꯥꯕꯨ ꯐꯥꯕ ꯌꯥꯅꯕ ꯁꯦꯝꯗ ꯂꯥꯏꯋꯥ ꯇꯧꯁꯤꯟꯈꯤꯕ ꯑꯗꯣ ꯏꯃꯥꯅꯁꯨ ꯈꯪꯂꯕ ꯖꯥꯠꯂꯥ? ꯑꯇꯣꯞꯄ ꯃꯥꯏꯕꯤ ꯑꯃꯗ ꯌꯦꯡꯂꯒ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯄ ꯁꯣꯏꯗꯅ ꯑꯣꯏꯔꯤꯅꯤ꯫ ꯑꯁ, ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯑꯁꯨꯝꯅ ꯂꯟꯊꯣꯏꯅ ꯆꯥꯛꯁꯪꯗ ꯎꯪꯗꯨꯅ ꯂꯩꯔꯤꯉꯩ ꯊꯣꯏꯅꯥꯎꯁꯨ ꯆꯪꯂꯛꯇꯨꯅ ꯑꯁꯨꯝꯅ ꯇꯝꯃꯤ꯫ ꯏꯅꯝꯃ, ꯑꯩꯈꯣꯏ ꯏꯃꯥꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯕ꯭ꯔꯣ? ꯏꯅꯝꯃ ꯈꯣꯏꯒꯤ ꯈꯨꯡꯒꯪꯗꯣ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯂꯥꯏꯋꯥ ꯄꯣꯠꯁꯦꯝ ꯇꯧꯕ ꯍꯩ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯣ ꯏꯅꯝꯃ? ꯊꯣꯏꯅꯥꯎ, ꯍꯣꯏ, ꯈꯔꯕꯨꯗꯤ ꯆꯨꯝꯃꯦ ꯏꯃꯥꯅ ꯍꯥꯏꯔꯤꯗꯣ꯫ ꯑꯗꯨꯕꯨ ꯑꯩ ꯅꯪ ꯇꯥꯆꯧꯗ ꯄꯣꯠꯁꯦꯝ ꯂꯥꯏꯋꯥ ꯇꯧꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯏꯅꯝꯃꯅ ꯆꯦꯜꯂꯛꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯇꯥꯆꯧꯅ ꯏꯅꯝꯃ ꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯗ ꯊꯕꯛ ꯁꯨꯕ ꯆꯠꯈꯤꯕꯒ ꯏꯃꯥꯅ ꯃꯥꯏꯕꯤ ꯑꯃꯗ ꯌꯦꯡꯉꯤ꯫ ꯃꯇꯝꯗꯨꯗ ꯃꯥꯏꯕꯤꯗꯨꯅꯗꯤ ꯍꯥꯏꯔꯛꯈꯤ, ꯍꯟꯗꯛ ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯈꯣꯡꯆꯠꯇꯨꯗ ꯅꯨꯄꯤ ꯑꯃ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ꯫ ꯏꯆꯝ ꯆꯝꯕ ꯏꯃꯨꯡꯒꯤ ꯅꯨꯄꯤ ꯅꯠꯇꯦ, ꯂꯥꯏꯋꯥ ꯇꯤꯟꯋꯥ
ꯄꯣꯁꯦꯝ ꯍꯩꯕꯤ ꯏꯃꯨꯡ ꯑꯃꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯔꯛꯈꯤ ꯍꯥꯏꯕꯒ ꯇꯧꯕꯒ ꯇꯥꯆꯧꯅ ꯏꯅꯝꯃ ꯆꯦꯜꯂꯛꯂꯦ ꯑꯗꯨꯒ ꯏꯅꯝꯃꯁꯨ ꯂꯥꯏꯋꯥ ꯃꯔꯥꯡ ꯀꯥꯏꯕ ꯈꯨꯡꯒꯪ ꯑꯃꯗꯒꯤ ꯑꯣꯏꯔꯝꯃꯤ ꯃꯥꯏꯕꯤꯗꯨꯅ ꯍꯥꯏꯔꯛꯄꯒ ꯑꯁꯦꯡꯕ ꯑꯣꯏꯅ ꯊꯣꯛꯂꯛꯄꯗꯨꯗ ꯏꯃꯥꯁꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩ ꯂꯥꯟꯗꯤ ꯂꯥꯟꯈꯤꯗꯕꯅꯤ ꯊꯣꯏꯅꯥꯎ ꯂꯥꯟꯕ ꯂꯥꯟꯗꯕꯩ ꯋꯥꯗꯣ ꯇꯣꯛꯂꯣ ꯏꯅꯝꯃꯈꯣꯏꯅ ꯑꯩꯈꯣꯏ ꯇꯥꯆꯧꯗ ꯂꯥꯏꯋꯥ ꯇꯧꯈꯤꯕ ꯑꯣꯏꯔꯒꯗꯤ ꯂꯥꯏꯋꯥꯗꯣ ꯍꯟꯗꯣꯛꯄꯤꯌꯨ ꯑꯁꯦꯡꯕꯅꯤ ꯊꯣꯏꯅꯥꯎ ꯃꯗꯨꯒꯨꯝꯕ ꯑꯃꯠꯇ ꯇꯧꯈꯤꯕ ꯂꯩꯇꯤꯌꯦ ꯌꯥꯔꯤꯗ ꯏꯅꯝꯃꯁꯨ ꯑꯩꯈꯣꯏꯔꯣꯝꯒꯤ ꯏꯃꯥ ꯑꯣꯏꯅ ꯏꯅꯝꯃ ꯂꯧꯕ ꯆꯠꯄ ꯅꯨꯃꯤꯠꯇ ꯏꯅꯝꯃꯒꯤ ꯏꯃꯥꯗꯨꯅ ꯏꯅꯝꯃꯗ ꯂꯐꯣꯏ ꯃꯁꯨꯡ ꯑꯃ ꯇꯨꯃꯤꯟꯅ ꯄꯤꯕꯗꯣ ꯏꯅꯝꯃꯅ ꯃꯤ ꯀꯤꯔꯨꯛ ꯀꯤꯔꯨꯛ ꯌꯦꯡꯂꯒ ꯐꯅꯦꯛ ꯃꯁꯤꯗ ꯌꯦꯞꯁꯤꯟꯈꯤꯕꯗꯣ ꯎꯍꯧꯕ ꯃꯤ ꯌꯥꯎꯏ ꯋꯥ ꯀꯥꯏꯅꯗ꯭ꯔꯤꯉꯩ ꯇꯥꯆꯧꯗꯒꯤ ꯄꯣꯠꯁꯦꯝ ꯂꯧꯊꯣꯛꯄꯤꯌꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯊꯣꯏꯅꯥꯎꯁꯨ ꯄꯔꯞ ꯄꯔꯞ ꯊꯣꯛꯈꯤꯔꯝꯃꯤ ꯂꯥꯟꯊꯣꯏ ꯑꯃꯨꯛꯀ ꯍꯦꯟꯅ ꯃꯊꯥ ꯁꯥꯍꯧꯋꯤ ꯍꯞꯇꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯒꯨꯟ ꯂꯩꯕꯒꯤ ꯃꯁꯥꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯃꯃꯥ ꯏꯕꯦꯝꯃ ꯍꯦꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯅꯥꯎꯅ ꯎꯕ ꯐꯪꯂꯝꯃꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯒꯨꯟ ꯂꯩꯕ ꯏꯃꯨꯡꯗ ꯂꯩꯔꯝꯃꯤ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯗꯦ ꯃꯄꯥꯜ ꯏꯄꯥꯜ ꯊꯣꯛꯇꯨꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯇꯤꯟꯅꯗ꯭ꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯅ ꯒꯨꯟ ꯂꯩꯕ ꯊꯕꯛ ꯁꯨꯅꯤꯡ ꯆꯥꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ ꯃꯆꯥꯒꯤ ꯑꯍꯣꯡꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯃꯥ ꯏꯕꯦꯝꯃ ꯍꯦꯃꯥ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯆꯥꯛꯂꯝꯃꯤ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯞꯆꯕ ꯏꯁꯧ ꯂꯥꯡꯖꯕ ꯃꯃꯥꯎ ꯅꯨꯄꯤꯗ ꯆꯩꯖꯕ ꯅꯠꯇꯅ ꯃꯥꯒꯤ ꯑꯇꯩ ꯎꯄꯥꯏ ꯂꯩꯔꯝꯗꯦ ꯂꯥꯟꯊꯣꯏꯁꯨ ꯑꯅꯝ ꯀꯟꯁꯤꯜꯂꯤ ꯃꯥꯅ ꯊꯥꯏꯅ ꯄꯣꯁꯦꯝ ꯇꯧꯈꯤꯕ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯂꯥꯏꯋꯥ ꯁꯣꯜꯂꯕ ꯂꯐꯣꯏ ꯄꯤꯖꯈꯤꯕ ꯑꯗꯨ ꯍꯦꯃꯥ ꯑꯃꯗꯤ ꯊꯣꯏꯅꯥꯎꯅ ꯈꯪꯂꯦ ꯈꯪꯂꯕꯁꯨ ꯂꯥꯟꯊꯣꯏ ꯌꯨꯝꯗꯨꯗ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ ꯃꯥꯅ ꯑꯗꯨꯝꯅ ꯂꯩꯕ ꯉꯝꯂꯤꯕ ꯑꯗꯣ ꯃꯥꯒꯤ ꯅꯨꯄꯥ ꯒꯨꯟ ꯂꯩꯕꯅ ꯌꯥꯕꯅꯅꯤ ꯒꯨꯟ ꯂꯩꯕꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯦꯞꯂꯤ ꯈꯪꯕꯅ ꯍꯧꯖꯤꯛꯇꯤ ꯂꯥꯟꯊꯣꯏꯁꯨ ꯃꯅꯦꯝꯒꯤ ꯆꯤꯟꯊꯛꯇ ꯈꯨꯝꯕ ꯈꯔ ꯈꯔ ꯍꯧꯔꯛꯂꯦ ꯑꯗꯨꯒ ꯃꯆꯟꯅꯨꯄꯤ ꯊꯣꯏꯅꯥꯎꯒꯁꯨ ꯑꯣꯟꯁꯤꯟꯅꯗꯨꯅ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕ ꯍꯧꯔꯛꯂꯦ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯃꯃꯥ ꯏꯕꯦꯝꯃ ꯍꯦꯃꯥꯗꯣ ꯃꯥꯏꯕꯤ ꯑꯃ ꯌꯦꯡꯂꯨꯕꯗꯩ ꯍꯜꯂꯛꯇꯨꯅ ꯃꯥꯡꯒꯣꯜ ꯙꯥꯔꯤ ꯑꯗꯨꯗ ꯐꯝꯃꯤ ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯠꯂꯨꯕꯒꯤ ꯋꯥꯔꯗꯨꯅ ꯏꯅꯐꯤ ꯑꯗꯨꯅ ꯍꯨꯃꯥꯏ ꯍꯨꯝꯂꯒ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯅꯨꯡꯂꯣꯝꯗꯒꯤ ꯍꯦꯟꯊꯣꯏꯒ ꯒꯨꯟ ꯂꯩꯕꯒꯗꯣ ꯊꯣꯔꯛꯂꯝꯃꯤ ꯏꯕꯨꯡꯉꯣ ꯂꯨꯍꯣꯡꯕꯒꯤ ꯑꯍꯤꯡ ꯑꯗꯨꯗ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯪꯉꯣꯟꯗ ꯂꯐꯣꯏ ꯃꯁꯨꯡ ꯑꯃ ꯄꯤꯖꯩ ꯅꯠꯇ꯭ꯔꯒ ꯄꯤꯖꯗꯦ ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯁ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯗꯨꯏ ꯋꯥꯗꯨꯗ ꯍꯟꯖꯤꯟ ꯁꯨꯝ ꯍꯥꯏꯔꯂꯦ ꯂꯐꯣꯏ ꯆꯥꯔ ꯀꯩꯗꯧꯔꯒꯦ ꯍꯛꯆꯥꯡ ꯐꯅꯕ ꯆꯥꯔꯤꯅꯤ ꯂꯐꯣꯏꯗꯣ ꯏꯆꯝ ꯆꯝꯕ ꯂꯐꯣꯏ ꯅꯠꯇꯦꯅꯦ ꯃꯣꯏꯒꯤ ꯍꯧꯅꯕꯤ ꯅꯨꯄꯥ ꯐꯥꯅꯕ ꯂꯐꯣꯏꯅꯤꯅꯦ ꯃꯇꯥꯡꯗꯨꯗ ꯂꯥꯟꯊꯣꯏꯅ ꯊꯥꯏꯅ ꯏꯃꯥꯅ ꯄꯥꯕꯨꯡꯗ ꯐꯥꯔꯒ ꯂꯩꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯅꯦ ꯏꯃꯥꯅ ꯈꯤꯇꯪ ꯇꯧꯕꯒ ꯅꯨꯄꯥ ꯐꯥꯏꯌꯦꯅ ꯃꯤꯉꯣꯟꯗ ꯀꯣꯏꯆꯩ ꯆꯩꯗꯣ ꯑꯩꯈꯣꯏꯗꯤ ꯏꯃꯥꯅ ꯅꯨꯄꯥ ꯐꯥꯔꯛꯄ ꯑꯗꯨꯃꯥꯏꯅ ꯐꯥꯖꯗꯦ ꯍꯥꯏ ꯅꯪ ꯑꯃꯗꯤ ꯅꯪꯒꯤ ꯅꯃꯥꯗꯣ ꯀꯅꯥꯅꯣ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤꯅꯦ ꯑꯩꯈꯣꯏ ꯂꯣꯟ ꯂꯐꯣꯏ ꯂꯥꯟꯅꯈꯤꯕ ꯑꯗꯨꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯎꯍꯧꯏꯅꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅꯗꯤ ꯅꯪ ꯆꯦꯟꯈꯣ ꯑꯗꯨꯕꯨ ꯅꯪꯅ ꯆꯦꯟꯗꯅ ꯀꯌꯥꯝ ꯀꯨꯏꯅ ꯆꯦꯟꯒꯅꯤ ꯑꯆꯥꯛꯄ ꯃꯩꯕꯨ ꯐꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯀꯨꯞꯇꯨꯅ ꯊꯝꯕ ꯌꯥꯒꯦ ꯌꯦꯡꯅꯅꯤ ꯅꯪꯁꯨ ꯅꯣꯏꯅ ꯉꯝꯅꯕ ꯏꯆꯥꯗ ꯄꯣꯁꯦꯝ ꯇꯧꯔꯛꯎ ꯑꯩꯁꯨ ꯑꯩꯅ ꯉꯝꯅꯕ ꯉꯥꯛꯊꯣꯛꯅꯕ ꯍꯣꯠꯅꯒꯅꯤ ꯅꯆꯥꯅꯨꯄꯥꯅ ꯄꯥꯝꯗꯅ ꯅꯨꯡꯁꯤꯗꯅ ꯂꯧꯔꯛꯑꯕ ꯑꯩꯕꯨ ꯃꯍꯩ ꯍꯩꯕꯤ ꯄꯣꯁꯦꯝ ꯍꯩꯕꯤ ꯀꯥꯁꯨ ꯇꯥꯍꯜꯂꯤ ꯍꯣ ꯑꯩꯈꯣꯏꯗꯤ ꯏꯃꯥꯗꯧꯅ ꯃꯥꯏꯕ ꯃꯥꯏꯕꯤꯒꯤ ꯃꯌꯨꯝꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯀꯅꯥꯅ ꯀꯔꯤ ꯇꯧꯁꯤꯜꯂꯦ ꯑꯗꯨ ꯇꯧꯔꯦꯅ ꯌꯦꯡꯕ ꯃꯤ ꯅꯠꯆꯗꯤꯌꯦ ꯃꯁꯥ ꯃꯁꯥꯅ ꯂꯥꯏꯋꯥ ꯍꯩꯔꯕ ꯑꯗꯨꯃꯛꯇꯗ ꯀꯔꯤꯒꯤ ꯑꯃꯨꯛ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯗꯣꯏꯕ ꯅꯪꯗꯤ ꯌꯦꯡꯉꯨꯗꯅ ꯍꯦꯃꯥ ꯑꯩꯉꯣꯟꯗꯕꯨ ꯅꯈꯣꯏꯅ ꯍꯥꯏꯖꯤꯟꯅꯤ ꯌꯥꯎꯅ ꯍꯥꯏꯖꯤꯜꯂꯤꯅꯦ ꯈꯪꯖꯔꯦ ꯑꯩꯈꯣꯏꯁꯨ ꯏꯃꯥꯒꯤ ꯅꯒꯨꯟꯗꯣ ꯅꯪꯒꯤꯁꯨ ꯅꯆꯥꯅꯨꯄꯤ ꯍꯧꯔꯤꯗꯅ ꯅꯆꯥꯅꯨꯄꯤ ꯑꯗꯨꯗ ꯇꯦꯛꯁꯤꯟ ꯍꯟꯖꯤꯟꯕ ꯑꯣꯏꯌꯨ ꯍꯣ ꯑꯩꯈꯣꯏꯅ ꯂꯥꯟꯕ ꯑꯣꯏꯔꯗꯤ ꯏꯆꯥꯅꯨꯄꯤꯗ ꯅꯠꯇꯅ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯇꯦꯛꯁꯤꯟ ꯍꯟꯖꯤꯟꯖꯒꯦ ꯑꯗꯨꯒ ꯅꯣꯏꯒꯤ ꯅꯃꯥ ꯅꯆꯥꯅ ꯂꯥꯟꯕ ꯑꯣꯏꯔꯕꯗꯤ ꯅꯣꯏꯁꯨ ꯆꯩꯅꯥꯁꯦ ꯁꯣꯏꯗꯅ ꯐꯪꯕ ꯑꯣꯏꯌꯨ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒꯤ ꯃꯇꯧ ꯎꯔꯒ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯗꯤ ꯊꯃꯣꯏꯁꯦ ꯀꯥꯏꯔꯦ ꯑꯁꯝꯅ ꯇꯧꯔꯝꯕ ꯏꯆꯥ ꯅꯠꯇꯤꯌꯦ ꯆꯥꯕ ꯊꯛꯄ ꯆꯥꯡ ꯅꯥꯏꯗ꯭ꯔꯤꯕ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯨ ꯌꯥꯗ꯭ꯔꯤꯕ ꯊꯕꯛ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤꯕ ꯄꯨꯝꯕ ꯅꯈꯣꯏꯒꯤ ꯄꯣꯠꯁꯦꯝ ꯑꯗꯨꯒꯤ ꯃꯍꯩꯅꯦ ꯏꯃꯥ ꯋꯥꯒꯤ ꯋꯥ ꯆꯨꯝꯅ ꯉꯥꯡꯕꯤꯌꯨ ꯌꯥꯝ ꯍꯦꯟꯖꯤꯜꯂꯛꯂꯕꯗꯤ ꯈꯨꯠ ꯌꯥꯎꯅꯔꯛꯀꯅꯤꯀꯣ ꯇꯟꯖꯥꯗꯨꯗ ꯉꯁꯥꯏꯗꯒꯤ ꯏꯃꯨꯡꯗ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯊꯣꯏꯅꯥꯎ ꯊꯣꯔꯛꯇꯨꯅ ꯃꯅꯝꯃꯗ ꯍꯥꯏꯔꯝꯃꯤ ꯀꯔꯤꯅ ꯈꯨꯠ ꯌꯥꯎꯔꯛꯀꯅꯤ ꯀꯥꯏꯗꯦ ꯌꯥꯎꯅꯤ ꯉꯝꯃꯗꯤ ꯑꯩꯒꯤ ꯃꯥꯡꯗ ꯏꯃꯥꯗ ꯈꯨꯠ ꯊꯥꯎꯑꯣ ꯅꯨꯄꯤ ꯉꯥꯛꯇ ꯂꯩꯕ ꯏꯃꯨꯡꯗꯒꯤ ꯍꯧꯔꯛꯄꯒꯤ ꯍꯧꯅꯕꯤ ꯊꯛꯁꯤ ꯈꯥꯁꯤ ꯃꯁꯛ ꯈꯪꯗꯕꯗꯣ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯆꯠꯅꯗꯦ ꯏꯅꯝꯃꯈꯣꯏꯒꯤ ꯏꯃꯥꯗꯨꯕꯨ ꯂꯩꯁꯥꯔꯤꯉꯩ ꯀꯔꯤꯃꯠꯇ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯣ ꯑꯍꯜ ꯑꯃꯗ ꯀꯔꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯁꯤꯖꯤꯟꯅꯒꯅꯤ ꯀꯔꯤꯃꯠꯇ ꯍꯥꯏꯔꯛꯇ꯭ꯔꯣ ꯍꯥꯏꯔꯛꯂꯝꯂꯣꯏꯅꯦ ꯅꯣꯏ ꯑꯗꯥꯏꯒꯤ ꯍꯧꯅꯕꯤ ꯑꯐꯕ ꯄꯥꯎꯇꯥꯛ ꯄꯤꯕꯩ ꯃꯍꯨꯠꯇ ꯃꯆꯥ ꯃꯁꯨꯁꯤꯡꯗ ꯄꯣꯁꯦꯝ ꯂꯩꯋꯥꯒꯤ ꯃꯍꯩ ꯇꯥꯛꯄꯤꯅꯕꯗꯤ ꯇꯧꯔꯝꯒꯅꯤ ꯑꯁꯨꯝꯅ ꯁꯨꯃꯥꯡꯗ ꯃꯈꯣꯏ ꯅꯨꯄꯤ ꯃꯁꯦꯜ ꯈꯟꯅꯔꯛꯄ ꯑꯗꯨꯗ ꯏꯃꯨꯡꯗꯒꯤ ꯒꯨꯟ ꯂꯩꯕꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ ꯌꯥꯔꯦ ꯀꯅꯥꯝꯇ ꯋꯥ ꯉꯥꯡꯅꯔꯅꯨ ꯃꯇꯨꯡ ꯃꯈꯥ ꯇꯥꯔꯛꯄ ꯃꯤꯗꯣ ꯑꯩꯅ ꯀꯩꯗꯧꯒꯦ ꯑꯁꯨꯝꯅ ꯒꯨꯟ ꯂꯩꯕꯅ ꯉꯥꯡꯂꯛꯄ ꯑꯗꯨꯗ ꯈꯠꯅꯔꯝꯕ ꯑꯗꯣ ꯇꯨꯃꯤꯟ ꯂꯩꯅꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯦꯃꯥꯗꯣ ꯑꯃꯨꯛ
ꯃꯥꯒ ꯍꯟꯗꯛ ꯀꯟꯅ ꯂꯣꯏꯅꯔꯤꯕ ꯃꯥꯏꯕꯤ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯥꯏ ꯌꯦꯡꯂꯕ ꯃꯇꯨꯡ ꯃꯥꯏꯕꯤ ꯑꯗꯨꯅ ꯏꯁꯤꯡ ꯈꯔ ꯄꯥꯇ꯭ꯔ ꯑꯃꯗ ꯍꯥꯞꯇꯨꯅ ꯍꯦꯃꯥꯗ ꯄꯤꯔꯝꯃꯤ꯫ ꯁꯦ, ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯅꯆꯥꯅꯨꯄꯥꯗ ꯄꯤꯊꯛꯎ꯫ ꯃꯥꯅ ꯊꯛꯎ ꯌꯥꯗ꯭ꯔꯁꯨ ꯅꯝꯗꯅ ꯄꯤꯊꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯈꯛꯇꯗ ꯃꯥꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯄꯣꯠꯁꯦꯝ ꯑꯃꯗꯤ ꯐꯠꯇꯕ ꯂꯥꯏꯋꯥꯁꯤꯡꯗꯣ ꯂꯣꯏꯅ ꯊꯣꯛꯈꯤꯒꯅꯤ꯫ ꯑꯩꯅ ꯊꯥꯡꯖ 8 ꯆꯪꯅ ꯏꯁꯤꯡ ꯑꯁꯦ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯉꯁꯤꯗꯤ ꯊꯥꯡꯖ 8 ꯁꯨꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯑꯗꯣ ꯁꯣꯏꯗꯅꯗꯤ ꯄꯥꯡꯊꯣꯛꯎꯀꯣ꯫ ꯍꯣꯏ ꯏꯆꯦ, ꯏꯆꯦꯒꯤ ꯍꯣꯠꯅꯖꯃꯟꯅ ꯅꯅꯥꯎ ꯑꯩꯒꯤ ꯀꯣꯛꯊꯛꯇ ꯄꯨꯔꯤꯕ ꯑꯋꯥꯕ ꯃꯌꯥꯝ ꯑꯁꯦ ꯂꯣꯏꯅ ꯃꯥꯡꯕ ꯉꯝꯕ ꯑꯣꯏꯍꯟꯕꯤꯌꯨ꯫ ꯍꯟꯗꯛꯇꯤ ꯅꯪꯅ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯂꯒꯅꯤ꯫ ꯅꯆꯥꯅꯨꯄꯥ ꯑꯗꯨꯅ ꯏꯁꯤꯡ ꯑꯁꯦ ꯊꯛꯂꯕ ꯃꯇꯨꯡ ꯃꯉꯣꯟꯗ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯀꯅꯤ꯫ ꯃꯇꯝꯗꯨꯗ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤ ꯑꯗꯣ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯑꯗꯨꯝ ꯆꯠꯆꯈꯤꯅꯤ꯫ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯏꯆꯦ꯫ ꯌꯥꯝꯗꯤ ꯌꯥꯝꯗ꯭ꯔꯦ, ꯁꯦꯜ ꯈꯔ ꯑꯁꯦ ꯑꯋꯥꯃꯜ ꯑꯣꯏꯅ ꯄꯤꯖꯔꯝꯒꯦ꯫ ꯑꯁꯨꯝꯅ ꯍꯦꯃꯥꯅ ꯃꯥꯏꯕꯤꯅ ꯄꯤꯔꯛꯄ ꯏꯁꯤꯡ ꯑꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯍꯦꯃꯥꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯏꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯏꯕꯨꯡꯉꯣ, ꯁꯤꯒꯤ ꯏꯁꯤꯡꯁꯦ ꯊꯛꯎ꯫ ꯏꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯥꯟꯅꯔꯒ ꯁꯦꯝꯕ ꯏꯁꯤꯡꯅꯤ꯫ ꯏꯁꯤꯡ ꯑꯁꯦ ꯊꯛꯂꯕꯗꯤ ꯅꯪꯒꯤ ꯅꯁꯥꯗ ꯆꯪꯈꯤꯕ ꯄꯣꯠꯁꯦꯝ ꯂꯥꯏꯋꯥꯁꯤꯡꯗꯣ ꯂꯣꯏꯅ ꯃꯥꯡꯈꯤꯗꯣꯏꯅꯤ, ꯃꯄꯥꯜ ꯊꯣꯛꯄꯗ ꯌꯥꯎꯈꯤꯗꯣꯏꯅꯤ꯫ ꯑꯁ, ꯏꯁꯤꯡꯁꯦ ꯊꯛꯂꯗꯤ ꯑꯩꯅ ꯊꯕꯛ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤꯕ, ꯃꯄꯥꯜ ꯊꯣꯛꯅꯤꯡꯗ꯭ꯔꯤꯕ, ꯃꯔꯨꯞ ꯃꯄꯥꯡ ꯑꯃꯠꯇ ꯇꯤꯟꯅꯅꯤꯡꯗ꯭ꯔꯤꯁꯦ ꯂꯣꯏꯅ ꯐꯅꯤ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯏ ꯃꯌꯥꯝꯗꯣ ꯐꯅꯕꯅꯤꯅꯦ ꯏꯁꯤꯡ ꯊꯛꯇꯣꯏꯁꯦ꯫ ꯁꯤ ꯊꯛꯂꯨꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯄꯣꯛꯂꯛꯇ꯭ꯔꯗꯤ ꯀꯃꯥꯏ ꯇꯧꯗꯣꯏꯕ? ꯃꯃꯥ ꯑꯃꯅ ꯃꯆꯥ ꯑꯃꯗ ꯑꯗꯨꯝꯅ ꯇꯧꯒꯗꯕ ꯅꯠꯇꯦ꯫ ꯅꯈꯣꯏꯅ ꯑꯐꯕ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯣꯏꯍꯧꯕ ꯑꯗꯨꯈꯛꯅꯤꯅꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯄꯥꯝꯂꯤꯕꯁꯦ꯫ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯨꯄꯤ ꯂꯩꯇ꯭ꯔꯤꯉꯩ ꯑꯩꯈꯣꯏ ꯑꯅꯤ ꯀꯨꯞꯅ ꯋꯥꯔꯤ ꯁꯥꯟꯅꯍꯧꯗꯕ ꯌꯥꯗꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯃꯥꯕꯨ ꯇꯥꯟꯊꯣꯛꯈꯣ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯥꯅ ꯅꯪꯉꯣꯟꯗ ꯄꯣꯠꯁꯦꯝ ꯂꯥꯏꯋꯥ ꯇꯧꯁꯤꯜꯂꯤꯕꯁꯤꯡꯗꯣ ꯂꯧꯊꯣꯛꯍꯜꯂꯨ ꯍꯥꯏꯕꯅꯤ꯫ ꯏꯁꯥꯗ ꯄꯣꯠꯁꯦꯝ ꯂꯩꯈꯤꯕ, ꯂꯥꯏꯋꯥ ꯂꯩꯈꯤꯕ ꯀꯥꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯂꯧꯕ ꯆꯠꯄ ꯅꯨꯃꯤꯠꯇ ꯃꯣꯏꯒꯤ ꯃꯃꯥ ꯑꯗꯨꯅ ꯃꯆꯥꯅꯨꯄꯤꯗꯨꯗ ꯀꯣꯟꯅ ꯍꯨꯔꯥꯟꯅꯂꯥꯗ ꯂꯐꯣꯏ ꯃꯁꯨꯡ ꯑꯃ ꯄꯤꯈꯤꯕ꯫ ꯑꯗꯨꯒ ꯅꯪꯒꯤ ꯅꯨꯄꯤꯗꯨꯅ ꯃꯃꯤꯠ ꯃꯅꯥ ꯀꯨꯔꯨꯛ ꯀꯨꯔꯨꯛ ꯌꯦꯡꯂꯒ ꯐꯅꯦꯛ ꯃꯁꯤꯗ ꯌꯦꯞꯁꯤꯟꯈꯤꯕꯗꯣ ꯃꯌꯥꯝ ꯂꯣꯏꯅ ꯎꯍꯧꯏ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯒꯤꯅꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯅꯪꯒꯤ ꯅꯨꯄꯤꯁꯦ ꯀꯅꯥꯝꯇꯅ ꯇꯤꯟꯅꯗ꯭ꯔꯤꯕ, ꯂꯣꯏꯅꯗ꯭ꯔꯤꯕꯁꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯧ ꯃꯌꯥꯝ ꯆꯥꯛ ꯆꯥꯅꯕꯗ ꯐꯥꯎꯕ ꯃꯥꯕꯨ ꯀꯧꯗ꯭ꯔꯤꯕꯗꯨꯅꯤ꯫ ꯃꯥꯕꯨ ꯀꯤꯕꯒꯤ, ꯃꯈꯣꯏꯗꯁꯨ ꯄꯣꯠꯁꯦꯝ ꯂꯥꯏꯋꯥ ꯇꯧꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯑꯗꯨꯅ ꯀꯅꯥꯝꯇꯅ ꯃꯥꯒ ꯂꯣꯏꯅꯅꯤꯡꯗꯦ꯫ ꯑꯩꯈꯣꯏ ꯐꯥꯎꯕ ꯃꯥꯅ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯔꯤꯕ ꯑꯁꯦ ꯀꯔꯥꯡꯗ ꯍꯥꯟꯅ ꯀꯥꯟꯊꯣꯛꯂꯒ ꯆꯥꯏ꯫ ꯃꯁꯦ ꯄꯨꯛ ꯐꯠꯇꯕꯒꯤ ꯅꯠꯇꯦꯅꯦ꯫ ꯏꯁꯥꯅ ꯏꯁꯥ ꯆꯦꯛꯁꯤꯟꯍꯧꯕ ꯍꯥꯏꯕꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯐꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩ ꯃꯥꯏꯕ ꯃꯥꯏꯕꯤ ꯈꯔ ꯌꯦꯡꯉꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯅꯣꯡꯃ ꯃꯈꯣꯏꯗ ꯆꯥꯛ ꯆꯥꯕ ꯑꯃ ꯌꯥꯎꯈꯤꯕ ꯃꯥꯜꯂꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯇꯥꯎꯖꯤꯡ ꯍꯩꯔꯥ ꯑꯃꯗ ꯃꯣꯏꯒꯤ ꯃꯃꯥ ꯑꯗꯨꯅ ꯅꯪꯒꯤ ꯊꯋꯥꯏ ꯃꯤ ꯀꯧꯁꯤꯟꯈꯤ ꯍꯥꯏ꯫ ꯇꯥꯎꯖꯤꯡ ꯍꯩꯔꯥ ꯑꯗꯨꯁꯨ ꯃꯁꯨꯡ ꯅꯥꯏꯕ ꯍꯩ ꯅꯠꯇꯦ ꯍꯥꯏ꯫ ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯅꯤꯡꯁꯤꯡꯉꯨ, ꯅꯨꯃꯤꯠꯇꯨꯗ ꯅꯪ ꯃꯣꯏꯒꯤ ꯃꯃꯥꯅ ꯄꯤꯔꯛꯄ ꯀꯩ ꯍꯩ ꯆꯥꯈꯤ? ꯀꯐꯣꯏ, ꯄꯨꯡꯗꯣꯟ, ꯕꯣꯔꯣꯏ, ꯍꯩꯈꯥ ꯅꯠꯇ꯭ꯔꯒ ꯁꯦꯝꯒꯨꯝꯕꯒ ꯆꯥꯈꯤꯕ ꯂꯩꯕ꯭ꯔꯥ? ꯒꯨꯟ ꯂꯩꯕ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯅꯨꯃꯤꯠꯇꯨꯗ ꯃꯦ ꯑꯃꯅ ꯁꯦꯝ ꯑꯃ ꯄꯨꯔꯛꯇꯨꯅ ꯆꯥꯈꯤꯕꯗꯣ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥꯗ ꯑꯁꯦꯡꯕ ꯍꯥꯏꯕ ꯐꯖꯗ꯭ꯔꯗꯨꯅ ꯃꯥ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯑꯩ ꯀꯥꯎꯔꯤꯗ ꯏꯃꯥ, ꯀꯩꯝꯇ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯄꯤꯔꯛꯄ ꯏꯁꯤꯡ ꯑꯗꯣ ꯒꯨꯟ ꯂꯩꯕ ꯊꯛꯈꯤ꯫ ꯏꯁꯤꯡ ꯑꯗꯨ ꯊꯛꯈꯤꯕ ꯅꯨꯃꯤꯠꯇꯒꯤ ꯒꯨꯟ ꯂꯩꯕꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯂꯟꯊꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃ ꯃꯤ ꯑꯃꯒꯤ ꯄꯣꯠꯁꯦꯝ ꯑꯃꯗꯤ ꯂꯥꯏꯋꯥꯁꯤꯡ ꯂꯣꯏꯅ ꯃꯥꯡꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯊꯋꯥꯏ ꯃꯤ ꯀꯧꯁꯤꯟꯈꯤꯕ, ꯂꯟꯊꯣꯏꯗ ꯅꯝꯗꯨꯅ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯥꯎꯍꯟꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯂꯣꯏꯅ ꯃꯥꯡꯈꯤꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯥ ꯍꯥꯟꯅꯒꯤ ꯒꯨꯟ ꯂꯩꯕꯗ ꯑꯣꯜꯂꯛꯂꯦ꯫ ꯊꯕꯛ ꯁꯨꯅꯤꯡ ꯅꯣꯝꯅꯤꯡꯕ ꯄꯣꯛꯂꯦ, ꯃꯄꯥꯜ ꯊꯣꯛꯂꯦ, ꯃꯔꯨꯞ ꯃꯄꯥꯡ ꯂꯣꯏꯅꯗꯨꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯃꯆꯥꯅ ꯍꯥꯟꯅꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯜꯂꯛꯄ ꯎꯕꯗ ꯃꯃꯥ ꯏꯕꯦꯝꯃ ꯍꯦꯃꯥ ꯑꯃꯗꯤ ꯃꯆꯟꯅꯨꯄꯤ ꯊꯣꯏꯅꯥꯎꯗꯤ ꯍꯔꯥꯎꯕꯒꯤ ꯄꯟꯈꯩ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯃꯥꯒꯤ ꯃꯇꯨꯡꯗ ꯁꯨꯔꯨ ꯁꯨꯔꯨ ꯏꯟꯗꯨꯅ ꯂꯩꯔꯝꯕ ꯃꯄꯨꯔꯣꯏꯕ ꯒꯨꯟ ꯂꯩꯕꯅ ꯍꯟꯗꯛ ꯃꯔꯛ ꯃꯉꯣꯟꯗ ꯀꯌꯥ ꯊꯧꯁꯥ ꯋꯥꯁꯥꯗꯕ ꯃꯇꯧ ꯎꯠꯂꯛꯄ ꯑꯗꯨꯗ ꯂꯟꯊꯣꯏ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯒꯨꯟ ꯂꯩꯕꯅ ꯃꯃꯥꯟꯅꯕꯁꯤꯡꯒ ꯊꯕꯛ ꯑꯃ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯒ ꯊꯣꯔꯛꯄꯗ ꯂꯟꯊꯣꯏꯅ ꯑꯁꯨꯝꯅ ꯏꯁꯧ ꯂꯥꯡꯂꯛꯂꯝꯃꯤ, ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣ? ꯌꯨꯝꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯂꯩꯅꯤꯡꯗꯕ ꯃꯤꯁꯤꯕꯨ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯅꯣ? ꯅꯪꯁꯨ ꯄꯥꯈꯪ ꯅꯠꯇꯤꯌꯦ, ꯅꯇꯨ ꯂꯩꯔꯕꯅꯦ꯫ ꯋꯥꯗꯣ ꯌꯦꯡꯂꯒ ꯉꯥꯡꯉꯨ꯫ ꯑꯩꯁꯤ ꯅꯪꯒꯤ ꯅꯈꯥꯗ ꯂꯩꯕ ꯅꯠꯇꯦ꯫ ꯑꯩꯅ ꯌꯨꯝꯗ ꯀꯨꯜꯂꯒ ꯂꯩꯔꯒ ꯆꯥꯅ ꯊꯛꯅꯕꯗꯤ ꯀꯅꯥꯅ ꯊꯥꯗꯔꯛꯇꯧꯔꯤ? ꯏꯃꯥ ꯍꯣꯏ ꯂꯩꯔꯤꯁꯤꯗꯤ꯫
mi khwai tawnarise mane makuna thaklaga chaba ngaktani aina yumgi thabak loina loisilidana moi da thabak mana ma yahanba nate imungi leita lara maku matai singdi makhoina tawba yaidana macha ai ama isaw sawna leiningai kaigi aigi imaga isan nupi na pusilapa ngaira jaduba mau oirabadi mau amana tawdaba mathau tawba tare tawningdragana napamda chakhibada kanantana thingdiko is ai boi pamda chakro kaina nangna karina tiklaidina ai boi pamda chakro hairiba nabi ama ai leibagini ne nakhoi imungna imung oina panba ngamise natradi yumga sa nganu makonga chap manaradamne ibema nang lakpadagi motpu mosilabane aikhoi yumse thaina nang laktringai masa nanbada hemagi imung hainaramine mayamgi punpham langpham oiramnibane hayo aduna oiba tai kairo lekai gi mi amata noi gi imungda sangbiraktrise aikhoi imungda lekai miyamna changba talisidi nang lakpadagi tanaraga kaidagi noi namana sadi mingonda poksem tawsinba laiwa tawsinba adugamna hairaga noi namana sana ingonda mahi tawkiba singdo khangbadagi lekai miyamsu makhoida tawrakadra haina kiraba khangaba is aikhoi imai sanda kanada mahi tawriba aingonda tawridudi aingonda aina ahanba noida saksaba lakpudu maduda noigi nama aduna yumda hoba semni hairiga pijakhibado aduda posem leiwa loina yauraba adugi matingna noina aigi thawai mi chikausinkraba adugi hek numit adudagini aina noigi yumda chatningba noida lainingba adum phawkhrise madugi matung aikhoi ima hoina lekai gi ahalaman singa loineraga noigi yumda aikhoi ni lobu lakpa numitudasu noina ma aduna nangonda lafoi masung ama tumina pirakhiba mi loina ohongone adugi lafoi du natra nangna nungdang tu da ingon da pijabada lafoi du hek charu badagi natra ain thabuk suni nomni ba pokjiba abal thoktu nei manaba maruk mapang sing amata tinani ba poktrise haiba yari na pang haida haigano madadi noigi nama aduna maiba bi mayam tanaraga tawhan boiramgani nama yum gai bi aduna isa yum sida suklei le hening dabane pura hingsa bi ni ma asumna hek hairakpaga karamna no khangda gun leibana lanthoi gi mamaida khupang na safuk kana thaki lanthoi makhazayada ngaksa ngangki nanggumbi nupa da laiwa taw nupi amana aigi ima da usita nangang ba natiklo matung aigi ima amadi isan nupida athiba wahi hek sizinarama ba nangaina kaidoba ngamgiyo aigi ima amadi isan nupida nushina toba ngamlida boirgadi nangna pamda chakhiba yani luna tawge hairagana yumsida leba yani chatkhini noigi yumsida aini yam lening baga manra mayam se seba tawbada iru iyang su tekba phattaba sa taba ai chatkhini ye chakho aina halakpada nang yumsida lembiyara hek leramaba ai phatte haino asi hairamnaga gullaiba sauna thongalomda chakhirami namit adugi namidang wairamni gullaiba thabak halaklami mana thabak halakpada lanthoina matomta sau tawduna isau langaga leirami ngamjadre kananabu imungi thabak singsu aingonda loina suhanba haujingna amuk iwasa thabak chalhalaga adudagi phanglakpa selduna imung punaba amuk seliye mire mayam thakpada warane khoidi mamai sibu ikai khangdine masa masana talakpa senduna moi ki oina tungsinba ai khoina talakpa senduna moi mayam gi awatpa melaga leiba sigi sikro mayam da sumna awaba pidoi saru lai si son thong na phatkidre asigumba phattaba midi loksinde asumna ngasai degi lanthoina isau langlamba adada handakti hemana asumna khumi ibema ai khoina kayam nangonda otlage ne nangna yumgi thabak nangna loina tawi hairibado lai duk thanbaga chak thongbaga da natro imong manong mangol nasanupi asina loisili kolik mana phengli sidai henba kari mateng no nangna panghaningi se ha imongi awat apa chengdagi hensang na pidagi aina loina puthokpa natro aduga nangna aikhoi sibu nangi na khada leiba migi maungda ngangliba sibu karigino osenbirakano hingsa bi nanga onsinaba kijaye khoi mai bi sanga tawbi noigane manaba kijai asumne hek hairakpada gullaiba mapandagi sauna sensilaklami aduga magi nupigi mamaida khupangna hanjin ola duna tharami aina nang imada nachin khunggan habi natra ha warak tabi nupa da posem tabi nupa phabi nang na pamda chakrai su namai doi kai khangdabani na chalam deni nang chakhajalo asumna phu duna gullaibana lanthoi butan thori tanja chana lanthoi gi mama ibema me mana makhoi sagai gi ahal amaga masanupigi manakta lakpaga kumhai adu hek ururi me mama sanupigi manakta changsilli imagi bema kaina tawriba matawsidi ima ayam sida leiningre chalasi ima ai leiningre adobo kaidorage haiwa imada ima ai khoina tawruba phattaba thabak singduna
ngasi na cha ingon da chaila phangle ai khoi na wakal khantha mingon da thawai mi kausin ba posem lai wa tau ki ba maya baduna ngasi de ingon da teksin hanjili ma imong manogi mi oi sing da natana khoi lai khai gi mi am na phauba ai boloi ne ringre ma mama su haujikta masagi maral khangjarak pagum tauki gun leibada osendona asumna hairami ibungo nang ima bu warogano isa boyne iya nupa oining man khiduna nang honda posem tawduna thawai mi kaukhibani madogi damak ima yamna lankre ai loina khangi ai ne isa nupi da pe khiba laphoi masung adu charu badagi nang bu suning nomning ba pokhidabani mapal thoktuna namanaba tinaning ba poktribani haiba nangi hanagi pusi mahingda ai ne yamna akai bu pikre ima bu amuk tanga pi amuk hema da onsenduna asumna hairami ise bema nana oine ise gi isa nupa asibu iya nupa oining man khiduna tawhaida ba khara tawkre haujikti ise gi yum kairo leikaina karamba mi yengde yengi haiba pau phangbadagi ai isa bu lawba lakpani ai gi isa na maram oiraga ise khoigi asuk ikai khumnaraba imung ase laikai miyam gi nokna pham oikre amuk kahana lale haizari iche pumnamaki yai phanaba ai isa nupi ase puraga sasakhrage asumna hairam laga memaga masa nupiga loinana yumdu thadoktuna chakhirami gun leiba amadi mama ibema hema so khamlakte makhoigi aningba thungle matagu